for the first time, community da hanba yauba friend I'll give you one special bonus. Nangi punsida dum sigi PDF session in order to become the great leaders in our society or in our state of Manipur or hang wai nangi company like khalaganda. I ju si kana de tamaki ga ai oza ahum de tamaki ko. Horpo matam nadi I am tina energy like downy, I on influence over hay downy, wang am hay downy, communication yambling downy, ma'am see game or last. Guess what, anybody? If you really wanted to become the leaders of your company or the great CEO of the company, what responsibility or what energy or what message you wanted to give to your team or your colleagues. So drop in the comment. What do you think? Organization. Let's say you wanted to become the great CEO of your company. Right now, I have 3 companies in my life. Do nangi punsidasu nangi company now me hire in order to become the great leaders. So what empathy very good ko sibananda hujig yang oba sidai no entrepreneur gi lambi da chang edana ko ada entrepreneur gi lambi changak tardi I'm sure this is the most important skill set as an entrepreneur or business owner. The business to biba mama I think this is one of the most important business item dang thamseba. Oi business ki jo harke, but I think starting from you is the turning point of your business. I think this is the key of the business. Otherwise, you see class I community manung de yawbo mapando see message pihok targadi Manipur ko tawlaiba business ki line kan changna in terms of trending haidar. So adu targadi yeng sebo Manipur so many people I did business it ba I di wang ba haite I di communication skills whatly I di like haite I di technology pai ba haite adigi kari I di mobile kari kra internet kari kra yam khangde mani adigi I di like di bram tam jalure kari noin to du jai khangdra I di tamba hodang ai client di ngona thabuk to se na hajila ai family the business to yawi I kai no in way sana do say mi ga han ba thengna matam da kamaina isai thanda represent to ni ai jibu communication tamjandori bra tamoidori bra so many myam khandro ka do myam business to je lai dam ni go it's not easy kana go makhana snom da lupa lising tara tale amma tale ani tara hai bu do lai wa ni go pesa tan ba je lai ta ga di khoi lo ni mak pesa pai ro do sa ke do da muk ta khoi lai do lai sum lai ga do hoi responsibility su low seba ado I'm asking to you why leadership is the most important jam in your organization or in our society. Manipur da su leaders ma'am lam ngani ba no you adum khalla yeng biu moi du kari quality cheli moi kari tawi moi ju mi ni na khu ju mi ne natra ai ju company chaw gera pick kera ai leizai haidi yam gera yam mo ga aina lead tawjaba ai khara dum leizai dana adu oi targadi nangi su huzik nangi life da nangi journey hawlakpa matamda nangi su soidamaki nongmadi ai ju ai company am soinan linkhalakani huzi company register do mi owner ni koi si student dagi yam phasana proper maintain GST dagi adagi accounting dagi lawyer dagi HR dagi adagi team dagi mi build up to yawa hawbadagi niyom chumna chatnagreba adu oitaragadi sida mayamna hainaidana asisnaga adaptability communication skills team building yam yami ade positive attitude yumnam prince na haise ade somorjit trust able to take responsibility ganesori never quit must possess leader attitude not boss attitude empathy empathy am phasai good evening sir good evening alva sununda good evening
Rather, Perry, good evening, good evening, good evening, everyone. So we have more than 91 people in this chat. Let me just see. Right. Okay, YouTube good evening, everybody. Today I'll give you one of the most important thing. Hadi nang music business ki lambi da changa abani na sigi pochizu yamna vital loy na in hajaram maneva. Okay, without this, how can you run your business? How can you build your company? Na kamay build tawde no. Ka khallune nang na handigi nang ju company ma salon oigera pharmacy oigera adegi isingi ka khoi sida ju owner myam yauri. There's a lot of owners ka khoi gi asur gi committee member da ka business run tawba business owner yam yauri. Manipur gi some of the big giants company achauba company ka ai dum hire sine ado maming di akhoi community dum khangbiro Manipur gi achau companies kaiju si kai dum ta join to no hagadi we have did something different ko asur ga atopa company ga khar khenai I work on integrity plus I work on results of my students aina soiba ko adi mamang na soiba myama aiju analyze to we kamain toroga adi haidi satra maga swaman deba mana bro as a leader nang khamom thok poi nangi mathoni company imda asoiba haise nangi kano neba one of the most important thing but nangna fix tawdragadi nangi second line da leiba manager soisanu adagi any department dugi ma head haita let's say HR hiro ko adagi sales ki hiro marketing ki hiro operations ki hiro so many adu leiba mayam do as a leader ama oina nangju khangbam darkar dai adana adana singba areas mayam je khangdragadi will you call as a great leaders pasha khatang natte ko side ko yengu ko haidi world gi phaw ko ai analyze to wi Elon Musk mana comment to world gi biggest ko khoi gi companies sagriba ko Tesla sagre adegi SpaceX ko mai makutte lu sagi manga tani PayPal adegi Alibaba ko China gi ko aiju can analyze to how these people build the great companies how these people become the great leaders China to kroba the whole world na kamaina khanga ino haba si kitang nai na bam darkar tai ko aduna te besum wathi oren besum matam manghal la leibe sortana ko phaw myam dugi sometimes biography ga pani ko like pani kitang no magina page manga pagera tara pagera kun pangera nangna changjari ba nangi journey nangi line du dana aduda top notch on talk that you have to study books so you have to read let's say you want to become the best entrepreneur in which industry have a lot ni bujikti karamba industry do nangna changa top notch on talk to ja healthcare dara wealth dara relationship dara koi satram yaw koi relationship ki master hai taradi kina koi inside the community ko ado okay adu oitargadi ko sidai ai ngasigi class e horage myam sida yobiriba punumak ko munna tabiro Hyundai company gi okay Singh Ajit ko Moise fams YouTube to myam ibirai ko good evening everybody first of all ado sida for the first time ko han boina kana sida yobirake amtang yengzage ko we have more than 100 plus people in this webinar ko nangna na hande khalam ba ma'am ai ju khalam me ba na leader samo etar energy am yoba kain ko adagi communication yam haiba adagi mi na yam pam hanna kain yam tor me ma'am makhal ni ko ai gi journey da ko I've been doing for the last 8 years ado aina tamjaru ba ma'am do ko noida just 30-40 minutes I explain toronge take notes aina yam haina have not aiju tamai ko I tamdana thokpa nate I also learn ko ai guru duna harpado aiju tore ko torokpanina ko ai ji satra le ai satra zoom ai mai pa ninge ko
I want you to follow the same exact blueprint which I built. Ko hujik US da around 53 employee ko under my leadership when it comes to marketing. Ko aina yung world gi ai hekta Spanish on ba haibunate ko ai Jewish ngang ba haibunate ai American accent do som nungti ngang yu mo na khangna wane ba hekta communication at a level over. No, I just learned the basic. Kamaina mi amaga communicate to ngamgani lore. Sida in a PhD pangdana communication ki degree by I don't. No, I don't have degree for communication, especially for American English, UK English. Ko ado moiga aiga wari sanabagi asagi kanu dudi ke hene communicate to gi ko kanu bukti adu bukti level bukti isu ngamme ma gyan tahan ba hai tare tap na ngangira thu na ngangira aiga wari sanaiba mi dudi aina ngangjariba point khara mangon make seng na gyan tahan ningeba. That's called explanation. Yung ko for example mayang amana ko dum hare ko dan min pri dum hare ko sida mana no explain to ko mata ma tap na ngangira thu na ngang nang gyan tar di yarba thu na ngang bangang je sunu style to rong ning bangang mong da ngang na sunu ba mana hiding iba message to nang na gyan pop long ta tar ga di. That's easy. Ko adu tar ga di aina screen share to du kan da na sida yaubiriba myam punamak ko nongma natra nongmadi nangsu leader sama soidam kyo onya kane. If you own the company nang leader ni nang ju business register to haidana ko adegi mi hire tortana adu nangi leadership to phasadragadi ko mingonda blame to we adese ko I took the responsibility of myself aina kayumba company build torke hadi isa hana phawam da ka dai asayam hainagiba empathy na habdo ko aduga punsida aina tawjariba thabukse sigise yamna pamjaraba sigise akhuna people ko skills si yam haibam darkar tai leadership da ado aina tamkiba oja haitari Samun Sinek ko adai ai guru ko Russell Brunson ko Jesus Christ na kamaina mi myam gi leaders kamaina or ki hit Adolf Hitler na kamaina ko world je ko dominate tom magi leidana German da Nazis kama da sidaga mai flag kana tawdo khangida ma'am Hitler yi sign do red na tawga sidaga thetpado ko ado hujipukta dum sometimes akoina nga or kanda Hitler yi mataw tamba dum ui ko adagi Manipur da so lila tawre dana koi keba lidi sigi gulab ha ma'am yeng ma hodro anybody hasarangani na ko adum post tagi dane siga thana ka set kiyo kut ka je. Okay, so ado tardi yengi ko khazu yenga daw ni kana khazu pan dok thok tra di punsi sum swai sum to ka ya da ado sida anybody ko sida logo name swastika ko netaji lasham. Okay, so thank you everyone for joining this webinar. I will give you the message. This will definitely worth you. When class lo salo ko matam da sidagi akoi kari lesson learn ta hoge da yung ko ai zo ai yamna khanjaramba ma salong on gi ko nang zo on gani horen ko leader sam da chen da quality se ke no je nang jinang di am haram gani ko sadu hai ba da hai ba da hai ba salong on thok ke horen. So if you guys are ready, type on the comment, bring it on and bio and I'm slow man. Pero just to see over thing ko. Pero just to see over bro. Okay. Just to see our okay. Just see our the way one of my best friend. Okay, just see mo name your call. Nang ju zik leader sa mani
ꯅꯪꯁꯨ ꯅꯪꯒꯤ ꯑꯉꯥꯡ ꯀꯣꯆꯤꯡꯒ ꯇꯧꯈꯥꯏꯗꯅ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯤꯗꯔꯁ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯀꯦꯅ ꯅꯪꯁꯨ ꯊꯣꯛꯆꯔꯛꯏꯅꯦꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯁꯣ thank you everyone ko Puspa adagi each and everyone who type on the comment ko bring it on the tardi ma'am sida yengbiro I screen ta share tawjarke ko okay all right okay leadership skills for business growth have neighbor ma'am please okay tardi sumakan hange all right ko ma'am aina ko atai karimta hodrikanda every Saturday or Sunday ko sigumba ko financial literacy matang su tawsi adagi kamaina team kamaina hire tawrkani aduna ngang tawredana ko ado ngasina kaino kamain tawrga ko aizu kamain tawrga leadership kamain orktuno hamta ma'am first of all my name is Thokchom Surmangol Singh. I'm the founder of Distinction Web Services and Asur.com. And currently, right now, I'm a managing partner for Cash Capital based in New York. Although Huzik International AE Makada, Satra Dinatre, in my employee, 53 employee under my leadership, Moy Miam Huzik Tabuk Tori. Kamina manage Tori, Adegi, more than 2,500 plus employee, I Huzik interview Tori. ꯑꯗꯨꯗ ꯑꯩꯅ ꯀꯔꯤ lesson learn ꯇꯧꯔꯤ millionaire ꯑꯃꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ what lesson I learn billionaire ꯑꯃꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ what lesson I learn ꯀꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯃꯥꯒꯤ brandingꯗꯒꯤ ꯑꯗꯒꯤ US ꯗ UK ꯗ ꯃꯣꯏꯅ ꯀꯃꯥꯏꯅ impact ꯄꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯀꯣ more than 300 plus employee ꯀꯣ worldwide ꯗ ꯀꯃꯥꯏꯅ ꯁꯦꯝꯃꯛꯏ ꯃꯥꯅ ꯀꯃꯥꯏꯅ manage ꯇꯧꯏ ꯀꯣ ꯃꯉꯣꯟꯗ ꯀꯔꯤ quality ꯆꯦꯜꯂꯛꯏ ꯍꯥꯏꯗꯣ I have been working in this field for the last 8 years. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯁꯦꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯈꯜꯂꯝꯒꯅꯤꯕ ꯁꯨꯔꯅ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ this is apply in any business. I've been working with solar industry. I've been working with financial companies, telephonic companies, credit card companies. Not only that, isagi music coaching industry. Adugi mamangda aigi digital agency ma Delhi best company of Distinction Web Services ana aina Gurgaon da ko Udyog Bihar da ai registered over company lay ko adugi makhadu da I have been serving 23 employee in India ado huzikna ai Manipur state sida Asur Academy na ko I give this company to my mom as a present ko sida akoi employee huzik Kanchan ne Gregson ne adagi Gregson ne Bafna ne Preeti ne ko we have a total of 7 or 8 employee right now fine okay ko adugi sida aina tamjarakpa aigi life da aina lesson learn tawjarakpa myama ko ai noidu share tawke aina billionaires amadagi kamaina ko ai Manipur ju porkini di interview aina porke ko moise wari sanabje kya phangde ko they've been traveling the whole world ko ado aigi di client ne ado moina kamaina business kamaina build tawge da billionaire am wari sanamatamda ko what do you feel ko adugi poto akoi Manipur ju pork taragadi this will change your life in ko especially in your business especially in your life and akoi Manipur da music business tawjeriba myama moida su kanagadra na ina smaina ko YouTube da live ona tholaga mayam sida suma message ama pijaram ge tawni da ado akoi concept da yam swarma yam thengnai ko ai ju learn tawri ado sisumba macham sa kana we yang horga punsi da swar kado mayam do ngakthok mina seba ko ai ju noide tamge ko ai ngonda su tambiu ai su noide tamge ado khoi chakhut mina seba scam tawriba khotliba mayam sidagi ngakthok si ko aduga isagi umama manna tandase so coming back to the point let's get the party started number 1 the first point charisma
leadership qualities aiju hana yamna kanu tawme khanjarameba sigi qualities yaw targadi ko charisma habgi atrade tai kemna teda yam simple hoina kana gumba amabu inspire oiba ngamba motivate tawba ngamba ko mibu attract tawba ngamba khandra ahamdane adegi communication yamna haiba kaina ba si aiju khalleba but in reality this is not true at all hawko matamdana example amtang pijaramge Jack Ma yengbiu ko a billionaire company ko $1 billion company name as Alibaba ko Jack Ma do ahan matamda madi Chinese neba my English phasana ngangodra anybody guess what Jack Ma do masak mataw yam phajabraba phajade ko hawko matamda mana ngangba taningamgodra mayamda kalaidi taningdoino kin muktang wange haidine chalo da asina haibu kanan ta duino adu tawduino ada tawduino ko nangju research tor kan aiju like par akan dai khangmani go mem adi not only that ai mentor dagi blueprint do tak 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 theng panina yam thuna phagi ba nasana research to matam da tang budi changni but in reality we don't need ai energy am laiba asmi mawang thola kanda yam smart oina thokpa kan khandro yam any business owner a power am te yone no ji Albert Einstein ga haido mai masam do kak pre om to kai no sibo koina adum moi khangnar lei da adi Sir Isaac Newton ko no ji Newton law point down poma tam da look at those people ko adu da moi communication yam haidana smart oidana dress ka ja phaja phaja setana ko siumba poche luxury life lai ko me ngahatangi moithem mai tarne siumba trap ta thubiganu ko you are just human being hoi polokpada magi tongan pithokpa haibam leiba ko adu aidi siumba amta leite aidi leaders oiba yaroi that is completely wrong asida ge sengdum ha this is a proof world of leaders apawbam ti ngo ko they will use the same clothes fruit amtang nilam maniba adu chap manabneba aidi isor laibudi oikhre ko मैम एप्पल की कनो से फाउंडर को वेबैक स्टीव जॉब्स ना लिट पर फ्रूट है ब्लैक कनीबा मैम थिंग नहीं को होंगराव कई चली जिन्नम सेट कनीबा पेटीएम फानी ब्लैक अमा माई स्पेक अम हाफ कनीबा नोए अदुगी फ्रूट तो स्टीव जॉब्स ना चाइना दे क्या ऑर्डर तो हुई होंगा नोए दिन नुक्ति लिट पर मान नहीं होगा every day ko ma office sa kya yum da laigira magi fruit amuba maga jeans ama akoi levi si ai khang dre ko ma blue gi jeans ama se leba cham cham na ko adu gi dress su dum le ngani moi brand nung amta let pu dil lam ni ko noina hen research tor gadi china gi brand ama steve jobs se hapani ani mark zuckerberg yung ko leaders मैम दो येंगोबा कोना फावर कांदा माना हाइबा वही वता मैम दो मीना ताबिरक पोनेबा अदुदा ओ स्मार्ट पोलो कम्युनिकेशन याम लिंगे कदाइ दि लिंगदनो येंगको मोइगिने आहान बा वीडियोस कदनो जी मिस्टर बीस अना पावर इन तो खाइद्रो मागी आहान बा वीडियोस ओ कना येंगियो नो वन केयर्स power akanda katang neba mayamna mana haiba tadu se kaigino we the people in our state of every country kai we koina we look at their success katani uduje ma pesa gyam pai gre smadi smada uti ya gre gaina kadai di daw ya dino khona bam ta yaw dina kadai di daw sum ya dino mina my journey the documentary du yengodana kono je Ronaldo na Mr. Beast ki kano do thugai gre na haiba ado Ronaldo zo kadai de na hogula idu yengo my journey de yengo ko Ronaldo gi hanba Ronaldo fans are them to kutang pyom things agi CR7 kangu yes ko CR7 am yawi ado itardi CR7 gi hanba moigi league da magi Portugal da ama jersey asang baga white ke litpa am da ma kawmi dana ai maming di khangjadra my hairstyle de yengo
ꯃꯥ ꯃꯇꯝꯗꯨꯗ ꯏꯪꯂꯤꯁ ꯂꯣꯟꯕ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ? ꯃꯦꯟꯆꯦꯁꯇꯔ ꯌꯨꯅꯥꯏꯇꯦꯗꯇ ꯃꯥ ꯌꯥꯎꯕ ꯃꯇꯝꯗ ꯃꯥ ꯏꯪꯂꯤꯁ ꯂꯣꯟꯕ ꯍꯩꯇꯦ ꯑꯝꯇ ꯍꯥꯏꯅꯁꯤ. ꯍꯩꯇꯦꯀꯣ? ꯑꯗꯨꯗ ꯃꯥ ꯀꯃꯨꯅꯤꯀꯦꯁꯟ ꯍꯩꯕ꯭ꯔꯥ? ꯃꯁꯛꯀ ꯊꯤ ꯐꯖꯕ꯭ꯔꯥꯕ? ꯈꯜꯂꯣ ꯑꯗꯨꯏꯗꯣ ꯃꯥ ꯄꯩꯁꯥ ꯄꯥꯏꯔꯦ ꯑꯗꯨꯗ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒ ꯔꯣꯅꯥꯜꯗꯣꯗꯨꯒ ꯆꯍꯤ ꯆꯍꯤꯅꯦ ꯂꯦꯠꯁ ꯁꯦ 20 ꯌꯔꯁꯀꯤ ꯃꯃꯥꯡꯒꯤ ꯔꯣꯅꯥꯜꯗꯣꯗꯨꯒ ꯗꯤꯐ꯭ꯔꯦꯟꯁ ꯌꯥꯝ ꯂꯩꯇ꯭ꯔꯥ? ꯔꯣꯅꯥꯜꯗꯣꯗ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯐꯥꯎꯗꯤ ꯏꯀꯥꯏꯕꯅꯦ. ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯀꯣ ꯑꯗꯨ ꯅꯣꯏ ꯍꯧꯖꯤꯛ ꯋꯥꯔꯜꯒꯤꯗꯤ ꯃꯣꯏꯁꯦ ꯑꯥꯏꯀꯣꯟꯅꯦꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯔꯤꯁꯦꯟꯠꯂꯤ ꯀꯌꯥ ꯌꯧꯈ꯭ꯔꯦ? 27 ꯃꯤꯂꯤꯌꯟꯂ ꯀꯩꯅꯣꯝ ꯌꯧꯈ꯭ꯔꯗꯥꯏꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯀꯥꯞꯈꯤꯕꯗꯣ. ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝ ꯈꯤꯇꯪ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯌꯨ ꯀꯣ. ꯑꯁ ꯑꯩꯗꯤ ꯀꯔꯤꯝ ꯍꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯅꯪꯗꯨꯅ ꯉꯥꯡꯕ ꯉꯝꯃꯣꯏ. ꯃꯥꯏ ꯐ꯭ꯔꯦꯟ ꯌꯨ ꯍꯥꯚ ꯇꯨ ꯒꯣ ꯋꯤꯠ ꯗ ꯖꯔꯅꯤ. ꯅꯪ ꯍꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ. ꯅꯪ ꯂꯤꯗꯔꯁ ꯑꯣꯏꯒꯦꯔꯥ ꯖꯤꯇꯅ ꯅꯪ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯅꯪꯒꯤ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗꯒꯤ ꯁ꯭ꯇꯦꯞ ꯑꯃꯃꯝ ꯊꯥꯡꯒꯣꯕ ꯁꯨꯃꯥꯏꯅ ꯀꯣ. ꯅꯪ ꯀꯣꯟꯅ ꯀꯃꯥꯏꯅ ꯎꯔꯛꯇꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯛꯈꯤꯕꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ, ꯁꯨꯔ you have to understand where you are going in the horizontal direction ꯆꯠꯂꯣ ꯍꯥꯏꯕ. ꯀꯣ ꯑꯩꯅ ꯆꯠꯂꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯀꯗꯥꯏꯕꯨꯛ ꯆꯠꯇꯣꯏꯅꯣꯁꯦ ꯍꯥꯟꯅ ꯎ ꯍꯥꯏꯕ ꯁꯤ ꯂꯝꯕꯤꯁꯦ. ꯑꯩꯅ ꯉꯁꯤ ꯁꯤꯗꯩ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯣ ꯑꯩ ꯆꯍꯤ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯆꯪꯖꯔꯁꯅꯣꯕ ꯑꯩꯅ ꯌꯧꯒꯗꯧꯕ ꯃꯐꯝꯗꯣ ꯑꯩ ꯄꯤꯛ ꯄꯣꯏꯟ ꯍꯥꯏꯇꯥꯔꯦꯅꯦ ꯐ꯭ꯂꯦꯛ ꯌꯨꯡꯐꯝꯗꯣ ꯑꯩꯒꯤ ꯆꯞ ꯌꯨꯡꯐꯝꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯑꯗꯨꯝ ꯎꯕ. ꯅꯪ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯅꯪ ꯖꯤꯇꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯦ ꯖꯤꯇꯅ ꯇꯧꯔꯣ who you really wanted to become ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦ. ꯅꯪ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯅ ꯀꯗꯥꯏꯕꯨꯛꯅꯣ ꯅꯪ ꯆꯠꯇꯣꯏꯁꯤꯕꯣ? ꯃꯌꯥꯝꯁꯨ ꯑꯝꯇ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯒꯦ ꯊꯣꯛꯂꯛ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯦ ꯄꯩꯁꯥ ꯇꯥꯟꯕ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯄꯩꯁꯥ ꯇꯥꯟꯅꯕ ꯁꯨꯡꯇꯥꯛ ꯇꯥꯛꯇꯦ. ꯀꯣ ꯍꯩꯔꯀꯥꯟꯗ ꯄꯩꯁꯥ ꯇꯥꯜꯂꯛꯀꯗꯧꯅꯤ. ꯏꯠꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯌꯣꯔ ꯖꯔꯅꯤ. ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯕ ꯑꯃ ꯀꯣ ꯑꯗꯨꯒ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯒꯗꯧꯅꯦꯕ. ꯑꯗꯨꯒꯤ ꯂꯣꯏꯁꯟꯕ ꯅꯥꯏꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ. That's the exact point ꯀꯣ you have to understand. That's called vision. ꯑꯗꯨ ꯚꯤꯖꯟ ꯍꯥꯏꯔꯒ ꯃꯤꯅ ꯍꯥꯏꯕꯒ ꯑꯩꯒ ꯈꯦꯠꯅꯩꯀꯣ. I'm more focusing on something which I can achievable. ꯋꯥꯔꯜ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ? ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯌꯥꯒꯗ꯭ꯔꯣ? ꯑꯣꯜ ꯐꯤꯠ ꯇꯥꯏꯞ ꯀꯣ ꯃꯌꯥꯝꯁꯤꯗꯩ ꯀꯩ ꯂꯦꯁꯟ ꯂꯔꯟ ꯇꯧꯋꯦ? ꯀꯣꯃꯦꯟꯇ ꯏꯕꯤꯔꯣ. ꯅꯣꯏ ꯍꯥꯟꯅ ꯈꯜꯂꯝꯕꯗꯨꯒ ꯇꯞ ꯂꯥꯎ ꯑꯣꯟꯈꯤꯕ꯭ꯔꯥ? ꯑꯗꯒꯤ I'll talk about ꯃꯍꯥꯠꯃ ꯒꯥꯟꯙꯤ. ꯏꯟꯗꯤꯌꯥꯒꯤꯗꯤ ꯀꯩꯅꯣ ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟꯅꯦꯕ. ꯃꯍꯥꯠꯃ ꯒꯥꯟꯙꯤꯅ ꯑꯍꯥꯟꯕ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯏ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟꯗꯣ ꯀꯃꯥꯏꯅ ꯃꯁꯥꯕꯨꯛꯇ ꯃꯥ ꯈꯪꯖꯔꯝꯃꯣꯏꯕ ꯐꯥꯗꯔ ꯑꯣꯐ ꯅꯦꯁꯟ ꯀꯃꯥꯏꯅ ꯂꯥꯛꯈ꯭ꯔꯤꯅꯣ? ꯈꯪꯒꯗ꯭ꯔꯅꯦ ꯃꯌꯥꯝ? ꯁꯠꯇꯒ꯭ꯔꯍꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯇꯝꯃꯛꯏꯗꯅ ꯁꯤꯚꯤꯛꯁꯇꯒ ꯀꯣ. ꯑꯗꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯟ ꯄꯣꯏꯟꯠꯇꯣ ꯃꯥ ꯅꯟ ꯚꯥꯏꯂꯦꯟꯁ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯨꯝꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯅꯣꯂꯦꯖ ꯀꯣ ꯁ꯭ꯀꯤꯜꯁ ꯑꯗꯒꯤ ꯂꯤꯗꯔꯁꯤꯞꯇ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯥꯜꯂꯦꯅ ꯄ꯭ꯔꯨꯐ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯂꯤꯗꯔꯁ ꯑꯐꯥꯎ ꯃꯌꯥꯝꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯄꯥꯎ ꯀꯣ ꯃꯣꯏ ꯀꯃꯥꯏꯅ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯑꯗꯨꯗꯪ ꯌꯦꯡꯉꯣ. ꯑꯩꯅ ꯅꯪꯅ ꯎꯔꯤꯁꯤꯗꯤꯅꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯐꯖꯕꯗꯣ ꯈꯛꯇꯅꯦꯕ. ꯃꯥꯒꯤ ꯕꯦꯛ ꯁ꯭ꯇꯣꯔꯤꯗꯤ ꯅꯣꯏ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯑꯦꯅꯤ ꯅꯪꯒꯤ ꯑꯥꯏꯗꯣꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯖꯤꯇꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯣꯕ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇꯣ ꯆꯍꯤ 20-30ꯒꯤ ꯃꯃꯥꯡꯗ ꯃꯥ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯣ ꯁꯨꯡꯂꯩ ꯂꯩꯔꯣꯏ. ꯀꯅꯥꯝꯇꯅ ꯇꯥꯕꯤꯔꯣꯏ ꯀꯅꯥꯝꯇꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯉꯣ. ꯅꯣ ꯋꯥꯟ. ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯏ ꯁꯤꯗ ꯌꯦꯡꯉꯣꯕ. ꯄꯋꯥꯔꯐꯨꯜ ꯄꯔꯁꯟ ꯇꯨ ꯑꯦꯇ꯭ꯔꯦꯛ ꯑꯦꯟ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯔ ꯄꯤꯄꯜ ꯑꯅ ꯍꯥꯏꯁꯦ ꯀꯣ ꯗꯦꯠꯁ ꯀꯣꯜ ꯀꯔꯤꯁꯃꯥ. ꯀꯣ ꯉꯁꯤꯗꯒꯤ ꯅꯪ ꯈꯜꯂꯣ ꯑꯩ ꯑꯇꯣꯞꯄ ꯃꯤꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ. ꯀꯣ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯑꯩꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯄꯥꯝꯕ ꯃꯤꯗꯨꯗꯤ ꯂꯥꯛꯈꯤꯅꯤ ꯁꯣꯏꯗꯅꯃꯛꯀꯤ. ꯔꯣꯅꯥꯜꯗꯣꯗ ꯉꯁꯤ ꯌꯦꯡꯉꯣ 27 ꯃꯤꯂꯤꯌꯟ ꯄꯤꯄꯜ ꯄꯨꯡ ꯀꯌꯥꯗꯅꯣ? ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯕ.
ꯑꯗꯣ ꯃꯥꯏꯁꯨ ꯖꯔꯅꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯗꯣ ꯀꯣ ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯑꯁ ꯑꯩꯗꯤ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦ ꯑꯗꯨ ꯇꯧ ꯅꯦꯆꯔꯦꯂꯤ ꯈꯜꯂꯝꯒꯅꯤ ꯗꯤꯁ ꯀꯣꯟꯁꯦꯞ ꯏꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯔꯣꯡ ꯍꯥꯏꯁꯦ ꯊꯥꯖꯕꯤꯔꯣ ꯀꯣ ꯁꯤ ꯄ꯭ꯔꯨꯐꯅꯤ ꯃꯅꯤꯄꯨꯔꯗ ꯅꯪ ꯑꯦꯅꯤ ꯑꯐꯥꯎꯕ ꯑꯃ ꯍꯥꯏꯔꯣꯕ ꯀꯣ ꯗꯤꯡꯀꯨ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯣ ꯌꯥꯝꯕꯅꯤꯗꯅ ꯑꯗꯣ ꯃꯥꯁꯨ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯣ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯔꯝꯃꯣꯏ ꯀꯅꯥꯝꯇꯅ ꯇꯥꯔꯝꯃꯣꯏ ꯗꯤꯡꯀꯨꯗꯣ ꯍꯩ ꯈꯣꯠꯂꯤ ꯀꯣ ꯋꯥꯔꯜꯗ ꯊꯣꯛꯂꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯉꯛꯑꯀꯥꯟꯗꯅꯦꯕ ꯃꯌꯥꯝꯅ ꯗꯤꯡꯀꯨꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤꯅꯍꯦ ꯑꯗꯨ ꯇꯧꯕꯅꯦꯅ ꯁꯦꯝ ꯊꯤꯡ ꯀꯣ ꯑꯗꯨꯅ ꯁꯤ ꯀꯔꯤꯁꯃꯥꯁꯦ ꯀꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯏꯁꯦ ꯀꯣ ꯄꯣꯛꯄꯗꯒꯤꯅꯦ ꯑꯁ ꯑꯩꯗꯤ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯜꯂꯦꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯜꯂꯤ ꯏꯀꯥꯏ ꯊꯤꯒꯟꯕꯕꯨ ꯂꯣꯏꯔꯦꯀꯣ ꯑꯗꯨꯝ ꯅꯨꯄꯤ ꯑꯍꯥꯟꯕ ꯀꯣꯏꯕ ꯃꯇꯝꯗ ꯃꯤꯠ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗꯣ ꯉꯝꯗꯦꯕ ꯀꯣ ꯑꯗꯨꯅ ꯁꯦꯝꯊꯤꯡ ꯁꯤꯁꯤꯃ ꯉꯁꯤꯗꯒꯤ ꯀꯣ ꯀꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯑꯗꯨ ꯋꯥꯠꯄ ꯑꯗꯥ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯁꯣ ꯅꯝꯕꯔ ꯇꯨ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯑꯦꯛꯁꯄꯔꯇꯤꯁ ꯀꯣ ꯈꯜꯂꯝꯒꯅꯤ ꯀꯣ ꯑꯦꯅꯤꯕꯣꯗꯤ ꯇꯥꯏꯞ ꯅꯣꯏꯒꯤ ꯀꯣꯛꯇ ꯀꯩ ꯂꯩ ꯃꯌꯥꯝ ꯑꯝꯇ ꯏꯕꯤꯔꯣ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯑꯦꯛꯁꯄꯔꯇꯤꯁ ꯑꯅ ꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯡꯒꯦꯀꯣ ꯁꯥꯔ ꯎꯗ꯭ꯔꯦ ꯑꯣꯀꯦ ꯑꯩ ꯎꯗ꯭ꯔꯕꯣ ꯑꯣꯀꯦ 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 ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯩ ꯎꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯎꯗ꯭ꯔꯦꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯄꯀꯣ ꯀꯣ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯕ ꯃꯤꯈꯩꯁꯨ ꯈꯪꯕꯤꯌꯨ ꯀꯣ ꯑꯩꯅ ꯅꯣꯏ ꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯀꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯟ ꯇꯧꯖꯔꯛꯀꯦ ꯑꯩ ꯈꯪꯗ ꯇꯧꯕꯅꯤ ꯑꯝ ꯁꯣꯔꯤ ꯑꯩ ꯁꯥꯎꯗꯦ ꯀꯣ ꯄꯔꯤ ꯁꯒꯣꯜꯁꯦꯝ ꯑꯩ ꯀꯩꯝ ꯁꯥꯎꯗꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯃꯥꯁꯨ ꯉꯁꯤ ꯁꯇꯔꯗꯦꯅꯤꯅ ꯃꯥꯁꯨ ꯏꯟꯖꯣꯏ ꯇꯧꯔꯤꯖꯥꯠꯅꯤ ꯀꯣ ꯑꯃꯨꯛ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯈꯪꯗ ꯇꯧꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯣꯀꯦ ꯀꯣ ꯑꯩꯈꯣꯏ ꯄꯥꯔꯤꯁꯦ ꯌꯥꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯣꯀꯦ ꯔꯥꯏꯠ ꯑꯩ ꯎꯗꯕꯩ ꯃꯌꯥꯝ ꯑꯁ ꯃꯦꯁꯦꯁ ꯇꯞ ꯇꯥꯏ ꯊꯥꯔꯝꯃꯤꯁꯤꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯁꯨꯝ ꯀꯥꯟꯗ ꯐꯣꯀꯁ ꯇꯧꯔꯤꯀꯥꯟꯗꯅꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤꯀꯣ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣ ꯃꯌꯥꯝꯁꯨ ꯑꯣꯟ ꯇꯧꯕꯤꯔꯣ ꯄꯨꯂꯞ ꯌꯦꯡꯁꯦꯕ ꯀꯣ ꯋꯥꯡꯈꯦꯝ ꯔꯤꯅꯥ ꯑꯗꯒꯤ ꯋꯥꯡꯈꯦꯝ ꯁꯁꯤꯀꯥꯟꯇ ꯁꯤꯡ ꯌꯨꯝꯅꯥꯝ ꯄ꯭ꯔꯤꯟꯁ ꯑꯗꯒꯤ ꯊꯧꯉꯝ ꯈꯥꯏꯗꯦꯝ ꯀꯣ ꯑꯗꯒꯤ ꯁꯣ ꯃꯦꯅꯤ ꯄꯤꯄꯜ ꯀꯣ ꯑꯦꯔꯥꯎꯟ ꯑꯥꯏ ꯗꯣꯟ ꯅꯣ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯑꯩ ꯃꯌꯥꯝꯗꯩ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯒꯦ ꯂꯤꯗꯔꯁꯤꯞ ꯀꯣ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯅꯪꯅ ꯂꯤꯗꯔꯁ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯅ ꯅꯪ ꯃꯌꯥꯝ ꯇꯥꯔꯝꯃꯅꯤꯕ ꯁ꯭ꯀꯤꯜꯗꯨ ꯇꯝꯁꯤꯜꯂꯨꯅꯦ ꯑꯗꯨꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯁꯜꯂꯨꯅꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦꯗꯤ ꯅꯪ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯣ ꯍꯩꯖꯜꯂꯨꯅꯦ ꯑꯗꯨ ꯇꯧꯁꯜꯂꯨ ꯑꯗꯥ ꯇꯧꯁꯜꯂꯨ ꯅꯣꯏ ꯈꯔꯗꯤ ꯇꯥꯔꯝꯃꯅꯤ ꯀꯣ ꯇꯥꯔꯤꯕ ꯄꯣꯠꯇꯣ ꯀꯣ ꯅꯪꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯕꯁꯦ ꯂꯤꯗꯔ ꯑꯃꯗ ꯆꯦꯟꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯄ꯭ꯂꯤꯖ ꯑꯥꯏ ꯑꯦꯝ ꯔꯤꯀ꯭ꯋꯦꯁꯇꯤꯡ ꯌꯦꯡꯁꯦꯕ ꯁꯨꯝ ꯅꯪꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯅꯪꯒꯤ ꯅꯣꯂꯦꯖꯁꯨ ꯌꯦꯡꯁꯦꯕ ꯑꯁ ꯅꯪ ꯍꯧꯖꯤꯛ ꯃꯥꯔꯀꯦꯇꯤꯡ ꯇꯝꯃꯦꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯥꯔꯀꯦꯇꯤꯡꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯂꯦꯠꯁꯦ ꯑꯥꯔꯀꯤꯇꯦꯛꯆꯔ ꯗꯤꯖꯥꯏꯅꯤꯡ ꯑꯩ ꯇꯝꯃꯦꯅ ꯈꯜꯂꯁꯦꯕ ꯂꯦꯠꯁꯦ ꯌꯨ ꯑꯦꯛꯁ ꯗꯤꯖꯥꯏꯟ ꯇꯝꯃꯦꯅ ꯈꯜꯂꯁꯦꯕ ꯄ꯭ꯔꯣꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯦꯅ ꯈꯜꯂꯁꯦꯕ ꯅꯪꯒꯤ ꯀꯝꯄꯅꯤꯁꯤꯒꯤꯀꯣ ꯌꯨ ꯑꯥꯔ ꯗ ꯂꯤꯗꯔ ꯅꯪꯒꯤ ꯀꯝꯄꯅꯤ ꯅꯁꯥꯏ ꯀꯝꯄꯅꯤꯅꯤꯅ ꯀꯣ ꯑꯦꯛꯁꯄꯔꯇꯤꯁ ꯑꯁꯦ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯁꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯔꯃꯥꯁꯤ ꯐꯝꯃꯦꯕ ꯅꯪ ꯍꯧꯖꯤꯛ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯁꯤꯒꯦ ꯄꯣꯂꯨꯇꯔꯤ ꯇꯧꯔꯦꯕ ꯅꯪ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯐꯝꯃꯦꯕ ꯑꯦꯅꯤꯊꯤꯡ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯔꯕ ꯅꯪ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯁꯦ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯇꯧꯔꯦꯕ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯦ ꯖꯤꯇꯅ ꯇꯧꯔꯁꯅꯣꯕ ꯅꯪ ꯀꯝꯄꯅꯤꯁꯤꯒꯤ ꯅꯪꯗꯤ ꯑꯣꯅꯔꯅꯤ ꯐꯥꯎꯟꯗꯔꯅꯤ ꯁꯤ ꯏ ꯑꯣꯅꯦꯕ ꯑꯗꯣ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯕꯁꯦ ꯋꯥꯠ ꯗꯨ ꯌꯨ ꯔꯤꯌꯦꯂꯤ ꯃꯤꯟ ꯕꯥꯏ ꯗꯦꯠ ꯌꯥꯝ ꯏꯔꯣ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯁ ꯇꯥꯏꯀꯣ ꯁꯨꯗꯝ ꯁꯔꯃ ꯇꯥꯏ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯇꯥꯏ ꯑꯦꯛꯁꯄꯔꯇꯤꯁ ꯑꯦꯛꯁꯄꯔꯠ ꯍꯥꯏꯕꯅꯤꯀꯣ ꯄ꯭ꯔꯣ ꯂꯦꯚꯦꯜꯗ ꯀꯩꯅꯣꯒꯤ ꯃꯔꯛ ꯃꯌꯥꯒꯤꯗꯤ ꯅꯠꯇꯕ ꯍꯩ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯍꯩꯕ
pharmacy famgera manufacturing company togera ko adagi e-commerce togera jitna tawrsanova ko tai high level knowledge ko I think expert oidragasu manage haiba di darkar taduma li ko adagi tai sir tai ko kitang sentence amagum iuge do tai nga da thanks ka job chalak pa yawrine giri sanana ngadi thanks hajale ne ty hajale ko tadrasu yadau ma ko malaira bari tadibina ain sum haisida okay expertise oidrasu yagani but basic knowledge di khangba darkar oigani Priyanka Radhapyari tai ko nang business da ni go nang hojik tawjariba nangi business nangna CEO ojariba nangna company dugi mapu ojaido aduiduda expert website darkar tabra tadabra siju question hangba ma darkar tabra tadabra siju mo anira haidara tabju ai tatapsu ya yam singba yauri khoi maksida ani maksedam khangdoktoneba ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯣ ꯍꯧꯖꯤꯛꯇꯤ ꯀꯝꯄꯅꯤ ꯕꯤꯜ ꯇꯧꯔꯛꯑꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝꯗꯣ ꯈꯪꯍꯧ ꯇꯥꯔꯒꯗꯤ ꯅꯪ ꯀꯝꯄꯅꯤ ꯀꯌꯥꯝ ꯂꯤꯡꯅꯤ ꯌꯦꯡꯉꯣ it will be very very strong in the future okay Johnson ko hiram khuding loina khangbadi mathaudi tade aina mi yamna talent laiba hire tawbana hena phani khali nate Johnson aina hangjabdina nangi business tugi nangi industry do adu nang expert oiba darkar tabra tadabra ha nang uji any ojasano nangi dukan gi oigra nangi ising gi oigra manufacturer gi oigra wholesaler gi any form of stock market oining do or sono sigi kano sa field ja ko si khang da ya de ba kaino nang company du mapuni nang company du owner ni nang leader ni the expertise habagi words no phane di taram maniwa but I'm asking to you which is important or it's not aina tawdobada thabak tugi matangda knowledge leiba yamna maru oi khali okay chawba ko chawbagi mupart ke hujikiduna SC Anjana na haibneba natra chawbagi sna kaino tai maramdi aigi business to chawkhatnaba ko chawkhatnabai damakta nepram ingona hawrakpadadi tade tarum sung tawraga expert orakani ko sinamu step by step to lai Dayalakshmi na ko tai aina angdadi ko mingonda kamaina adum chapminagani with die hard ka sabas sina bari gi ka bari na sila iside die hard ka hezela iside minarni gi mu pajar ke na mun tabiro minarni gi ne ne paningi se ko ta pajar ke tai maram di aina tamliba aina thamiba miduna thabak to phajana tawi tawde habasi ko habasi aina expert order di khangoi ko okay Khoel basking park expertise oidrasu expertise ama hire to bu yai okay tai maram di leader oidunina sana tombi tayenjam ko yam thina tai sina boboy ko yam thina tai maram aigi company gi matang da expert order di film da founder gum takini ko adagi kanona marangtam sibananda no one is an expert at the beginning so we need to adopt it and grow ko okay myamai harge ko aigi oinadi ko nangna company ma linkhatle ko let's say you are the CEO of the company adugi nang owner di oireba nang any company ni ko nahaki huzik pickera chawgera company ma nang register tore ko khoi chhatra gi hasab let's say Ranjani gi hasab ko Ranjani gi huzik company ma register tore Rolex ki ju huzik company ma already chalai laine Sunita gi su already lai greba akhoi Nikes ki ju Nik solution lai greba adegi Albas ki ju lai jagre ko adegi Suchitra gi ju ngasi toksan gare
ꯖꯤꯌꯥꯒꯤꯁꯨ ꯉꯁꯤ ꯇꯧꯁꯟꯈ꯭ꯔꯦ ꯀꯣ ꯕꯦꯠꯁ 1 ꯀꯥꯡꯕꯨ ꯑꯣꯏꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏꯒꯤ ꯀꯣ ꯃꯐꯝ ꯆꯥꯅ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯕꯦꯠꯁ 2ꯁꯨ ꯃꯣꯏꯁꯨ ꯍꯧꯈ꯭ꯔꯦ ꯕꯦꯠꯁ 3ꯒꯤꯁꯨ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟ ꯍꯧꯗ ꯉꯥꯏꯔꯤꯗꯅ ꯑꯗꯣ ꯅꯣꯏꯁꯨ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯅꯣꯏ ꯀꯝꯄꯅꯤ ꯑꯃꯒꯤ ꯅꯣꯏ ꯃꯄꯨꯗꯣ ꯅꯣꯏ ꯑꯣꯏꯔꯕꯅꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ I'm telling you this is the most important thing ꯅꯪ ꯂꯣꯏꯅꯃꯛ ꯍꯩꯇ꯭ꯔꯁꯨꯅꯦ ꯍꯤꯔꯝꯗꯨꯗꯅꯦ ꯅꯪ ꯈꯝ ꯊꯦꯡꯅ ꯄ꯭ꯔꯣꯒꯤ ꯂꯦꯚꯦꯜꯗ ꯍꯩꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯁꯤꯗ ꯅꯪꯅ ꯂꯣꯏꯅꯃꯛ ꯍꯩꯖꯜꯂꯨꯔꯕ ꯅꯪ ꯂꯥꯡꯗ ꯊꯨꯅꯤꯕ ꯇ꯭ꯔꯦꯞ ꯑꯅ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯁꯤꯗ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯅꯣꯏꯁꯨ ꯀꯝꯄꯅꯤ ꯑꯃ ꯕꯤꯜ ꯇꯧꯔꯛꯇꯕ ꯃꯌꯥꯝꯁꯤ ꯑꯩꯁꯨ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯕꯤꯜ ꯇꯧꯈ꯭ꯔꯀꯥꯟꯗ ꯅꯣꯏꯗ ꯍꯥꯏꯕꯅꯦꯕ ꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯅꯝꯕꯔ 1 ꯅꯪꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯨ ꯍꯩꯔꯦꯕꯀꯣ ꯀꯣ ꯅꯪ ꯍꯧꯖꯤꯛ ꯃꯥꯔꯀꯦꯇꯤꯡꯁꯨ ꯍꯩ ꯅꯪ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯦꯛꯁꯄꯔꯠꯁꯨ ꯑꯃꯨꯛ ꯑꯣꯏꯁꯜꯂꯦꯕ ꯅꯪꯁꯦ ꯅꯝꯕꯔ 2 ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯜꯁꯨ ꯑꯃꯨꯛ ꯍꯩꯖꯜꯂꯦꯕ ꯅꯪꯁꯦ ꯁꯦꯜꯁꯀꯤ ꯑꯃꯨꯛ ꯑꯦꯛꯁꯄꯔꯠꯅꯦꯕ ꯅꯪꯁꯦ ꯀꯣ ꯅꯝꯕꯔ 3 ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯄꯔꯦꯁꯟꯒꯤꯅ ꯂꯦꯠꯁ ꯁꯦ ꯃꯤꯉꯣꯟꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝ ꯊꯤ ꯍꯩꯌꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯦꯛꯁꯄꯔꯠꯅꯦꯕ ꯅꯝꯕꯔ 4 ꯀꯣ ꯑꯗꯒꯤ ꯑꯦꯀꯥꯎꯟꯇꯤꯡꯁꯨ ꯅꯪꯁꯦ ꯑꯔꯣꯏꯕꯤ ꯍꯩꯔꯦꯕ ꯀꯣ ꯌꯨ ꯑꯥꯔ ꯑꯦꯛꯁꯄꯔꯠ ꯅꯝꯕꯔ 5 R&D ꯀꯣ ꯄ꯭ꯔꯗꯛꯀꯨꯝꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯁ ꯅꯪ ꯉꯥꯛꯇꯅꯦꯕ ꯑꯦꯛꯁꯄꯔꯠꯁꯦ ꯅꯪ ꯀꯝꯄꯅꯤꯁꯤꯗ ꯀꯣ ꯅꯝꯕꯔ 6 HR ꯍꯥꯌꯔ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪ ꯂꯣꯏ ꯍꯩꯕꯤꯅꯦꯕ ꯅꯪꯅ ꯍꯩꯇꯕ ꯑꯝꯇ ꯌꯥꯎꯗꯕꯤꯅꯦꯕ ꯌꯦꯡꯉꯨꯀꯣ ꯅꯝꯕꯔ 7 ꯂꯤꯒꯦꯜ ꯄꯨꯂꯤꯁꯀꯤ ꯑꯣꯏꯒꯦꯔꯥ ꯁꯕ ꯀꯨꯁ ꯖꯥꯟꯇꯥ ꯍꯩ ꯑꯩ ꯂꯣꯏ ꯈꯪꯕꯤꯅꯦꯕ ꯑꯩꯈꯣꯏ ꯈꯪꯅꯕ ꯂꯩ ꯑꯗꯨꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪ ꯀꯩꯝ ꯋꯥꯔꯅꯣ ꯀꯥꯏꯅꯀꯣ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯥ ꯉꯝꯈꯤꯗ꯭ꯔꯣ ꯂꯥꯡꯗꯅꯦ ꯅꯪ ꯊꯨꯗꯣꯏꯁꯦ ꯄꯨꯟꯁꯤꯒꯤ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕꯅꯤ ꯀꯣ ꯑꯥꯏ ꯗꯤꯠ ꯗꯤꯁ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯔꯤꯌꯔꯗ ꯀꯣ 2013ꯗ ꯑꯥꯏ ꯋꯥꯁ ꯑꯦ ꯍꯤꯔꯣ ꯀꯅꯥꯝ ꯀꯤꯕꯤꯕꯖꯥꯠ ꯅꯠꯇꯦꯍꯦ ꯆꯍꯤ 5ꯁꯦ ꯏꯊꯟꯗꯅꯦ ꯇꯧꯈꯥꯏꯔꯛꯏꯁꯦ for the last 5 years I'm a superman ꯀꯣ ꯑꯩ one man army ꯊꯕꯛ ꯇꯧꯔꯛꯏ ꯀꯣ for the last 5 years 2013 14 15 16 17 18ꯗꯒꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯈꯤꯇꯪ ꯂꯥꯛꯄ ꯍꯧꯔꯦ ꯀꯣ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤ ꯌꯨꯇꯨꯕꯁꯤꯗ ꯌꯦꯡꯉꯒ ꯍꯥꯎ ꯇꯨ ꯃꯦꯛ ꯃꯅꯤ ꯑꯣꯟꯂꯥꯏꯟ ꯑꯁꯤꯗ ꯑꯩꯅ ꯊꯤꯔꯛꯄꯁꯦ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯀꯅꯥꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯒ ꯊꯥꯏꯅꯒꯤ ꯈꯦꯠꯅꯩꯀꯣ ꯃꯣꯗꯦꯜ ꯑꯗꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯔ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯅꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯥꯔ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯅꯤ ꯁꯦꯜꯁ ꯐꯅꯦꯜ ꯁꯥꯔ ꯀꯃꯥꯏꯅ ꯇꯥꯅꯤ ꯃꯤꯒꯤ ꯏꯃꯦꯜ ꯑꯣꯇꯣꯃꯦꯁꯟ ꯁꯦꯝꯕꯤꯔ ꯀꯃꯥꯏꯅ ꯇꯥꯅꯤ ꯑꯥꯏ ꯗꯟ ꯗꯤꯁ ꯀꯣ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯏꯝꯄ꯭ꯂꯣꯏ ꯂꯩꯇꯦ ꯏꯁꯥ ꯏꯊꯟꯗ ꯇꯧꯔꯛꯏ ꯀꯣ ꯑꯗꯣ ꯆꯍꯤ 5 ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯣ ꯑꯥꯏ ꯑꯦꯝ ꯑꯦ ꯁꯨꯄꯔꯃꯦꯟ ꯑꯅ ꯑꯩ ꯍꯥꯏꯗꯣ ꯑꯩ ꯃꯥꯔꯀꯦꯇꯤꯡ ꯏꯁꯥꯅ ꯇꯧꯖꯩ ꯁꯦꯜꯁ ꯏꯁꯥꯅ ꯇꯧꯖꯩ ꯑꯣꯄꯔꯦꯁꯟ ꯏꯁꯥꯅ ꯇꯧꯖꯩ ꯑꯦꯀꯥꯎꯟꯇꯤꯡ ꯑꯩ GST ꯏꯁꯥꯅ ꯐꯥꯏꯜ ꯇꯧꯖꯩ R&D ꯑꯦꯛꯁꯄꯔꯠ ꯑꯩꯅꯤ ꯑꯗꯨꯝ HR ꯑꯩꯅꯤ ꯑꯗꯨꯝ ꯀꯣ ꯄꯨꯂꯤꯁꯀꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯟꯅꯅꯤ ꯀꯣ ꯁꯤ ꯑꯩꯒꯤ 2013ꯒꯤ ꯁ꯭ꯇꯣꯔꯤꯅꯤ This is why I'm in the jail ꯀꯣ ꯑꯗꯨꯗꯒꯤ ꯑꯩ ꯃꯦꯟꯇꯣꯔ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩ ꯈꯤꯇꯪ ꯃꯥꯏ ꯃꯤꯠ ꯄꯥꯡꯈꯤꯕ ꯋꯥꯅꯦꯕ ꯀꯣ 2019ꯗꯒꯤꯗꯤ ꯀꯣ ꯑꯩ ꯃꯦꯟꯇꯣꯔ ꯑꯃꯒꯤ ꯃꯈꯥꯗ ꯑꯩ ꯇꯧꯊꯔꯛꯑꯦꯕ I was working under Siddharth Asegar for the last 2 years ꯀꯣ 2019-20 ꯀꯣ ꯑꯗꯨꯒ ꯍꯧꯒꯠꯂꯛꯄ 2021ꯗ ꯈꯤꯇꯪ ꯃꯥꯏ ꯆꯨꯝꯃꯛꯄ ꯋꯥꯅꯦꯕ ꯑꯗꯣ ꯁꯤ ꯆꯍꯤ ꯑꯅꯤꯁꯤꯗꯤ ꯀꯣ ꯑꯩ ꯐꯖꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯦ ꯑꯩ ꯐꯖꯅ ꯇꯝꯃꯛꯑꯦꯕ ꯁꯤ ꯃꯌꯥꯝꯗꯣ ꯑꯩ ꯏꯊꯟꯗꯅ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯅꯅꯦ ꯑꯦꯛꯁꯄꯔꯠ ꯂꯣꯏꯅꯃꯛ ꯑꯣꯏꯔꯣ ꯅꯪ ꯈꯪꯗꯤ ꯈꯪꯉꯣꯕ ꯂꯣꯏꯅꯃꯛ ꯈꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯗꯦꯠꯁ ꯏꯠ ꯀꯣ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯏꯗꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯃꯤ ꯍꯥꯌꯔ ꯇꯧꯗꯣꯏꯗꯣ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇ ꯅꯪ ꯆꯠꯈ꯭ꯔꯅꯤꯕ ꯗꯥꯏꯔꯦꯛꯁꯟꯗꯤ ꯅꯪꯅ ꯄꯤꯒꯗꯧꯅꯦ 'inaudible' 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 'inaudible
You are the leader of the particular company which you own. Ranjani or Rolex jitana or Sanova. Marketing and a high wigi atradi kaino. This is a lead generation system. Nangi company da mi porkwa na haise marketing yaudana sunya ya roidone. Adugi idea do nang a pro level bu khangdraga jo e marketing gi thabuk se kai toge je khang targadi mi hire to matam da afaba mi porkda poroida. Nang bukta karimta knowledge laitre mi ma nang kamai hire to dino adu ma soy oirodone. Nang di kai khangdeba you have to understand the basic knowledge. That's it. Yeah. Architecture na kedawi architecture di yek pa khatane ba. Tra khoi sida satra mi yaudana. Joshri ko she is an architecture. Combine ke dawi ma yek pe am harmony sketch to ba adu to ba moi gi kep ki adu gi adagi moi software me am le ngani ba adu mana check chalu di ma hai ro ko hai gadra adu chanbagi man niyom du di ma gi sai gi yek chari du da sumain chalo di ma hai gadra hai ro da. Anybody I'm asking to you hai gadra hai ro da adu gi concept to khango hai ba ko nang haibdi haigini ba marketing tawju haini sales tawju haini operation tawju haini accounting jo haini tammaga bu kedibe hairodeno ai sai thanda GST fa isan tawjare ni income tax isan tijare ni ko ITR file isan tawjare ni ko I've been doing this ko aina mi ma hire taw matam da ai yam thi lai heba kai you know aina hana sigi basic grassroots level do ai loi touch tawgreba. Marketing isan tore, sales tore, operation tore, accounting tore, R&D tore, HR tore, legal tore, si mayam do khang amina company build to da kana hire to do no je isana khang amni yam line thoki ba adu oitar di hujik nang yamna khangdra juna basic ko ba knowledge ti kitang khango ba saina haijab do horokpadagi magi point A do aude horga point B da kamai lo shalak do no sing tan khangwa marketing department na kaino pamisa sales na kaino pamisa operation na kaino pamisa accounting ya niyom se kaino R&D have di kaino HR have di kaino legal have di kaino adi loi lo shalakanda business owner na yam fellow ni je kaino ma'am anybody guess what this is called business management. If you're MBA, I don't care about your degree. See MBA class name. This is what they learn. This is strategic growth and cash flow of the business. Nang di sida focus to whatever. This is your number one priority in the business. Nang tha khudingi nang paisa lakta be yaro. In terms of speed angle kada sida. Aina anjan ha the money love speed and I. Sumba haitraga di pai like nang husi company lingira ma tawgra nang dum trap ta lay ni ko aduna ne husi kitang aina husi si pulu adu pulu ada pulu na haido hokpo matam da nang see everything the expert oigano my friend ko ai tar to kani ai chai manga mangi besida kai no kraw mom da gina aina ngata tamam tar ai pai ni sman ko adu duna this is very very important. As an owner, you have to learn business management. Nang di kamay ay company kamay grow to ando no. Kok adu thadar layo ba. Husi ngo marketing hire ay example am tang pizza ke ko. Let's talk about Asur hire se ko. I'll talk about Asur. Ko koi company kamay to ge ne ngo. Marketing, we have Gregson. Ko ayaw da zudom yar. Gregson si toro have da ko. Potu de in takani. Smain ta halo ko ay smain yeke nang smain horen thamjalo smain thamo poto lor tawi thaba ma implementation ma lo to ni kai no ai jo hana sita hoi sibu de khra khangi ko ai sidai da master to amni na si ge jaga de khra khang adu na mangon da tak pu da diam lai re ba nang do du sore si smain on tho ko smain to di yaro smain to mo
ꯁꯤ ꯇꯧꯔꯛꯑꯣ ꯑꯩ ꯁꯥꯇ꯭ꯔꯅꯤꯅ ꯃꯈꯨꯠꯇ ꯑꯣꯏꯅ ꯈꯪꯖꯕꯅꯤꯅ ꯃꯉꯣꯟꯗ ꯁꯤ ꯄꯥꯏꯍꯟꯕꯅꯦꯕ ꯁꯦꯀꯦꯟ ꯒ꯭ꯔꯦꯁꯟ ꯉꯁꯥꯏ ꯉꯁꯤ ꯁꯦꯜꯁ ꯀꯌꯥꯝ ꯇꯧꯗꯣꯏꯅꯣ ꯁꯤ ꯇꯧꯔꯣ ꯑꯗꯩ ꯄ꯭ꯔꯤꯇꯤ ꯀꯣ ꯑꯗꯩ ꯂꯟꯆꯟꯕꯤ ꯀꯣ ꯃꯣꯏ ꯑꯍꯨꯝꯅꯦꯕ ꯀꯣ ꯑꯩ ꯄꯤꯈ꯭ꯔꯅꯤ ꯀꯣ ꯅꯣꯡꯃꯗ ꯑꯗꯨ ꯇꯥꯜꯂꯣ ꯀꯣ ꯁꯤ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯁꯤꯅ ꯀꯩꯅꯣ ꯑꯩ ꯀꯝꯄꯅꯤꯗ ꯔꯦꯚꯤꯅ꯭ꯌू ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯂꯦꯞꯄ ꯌꯥꯗꯦꯕ ꯑꯦꯕ꯭ꯔꯤ ꯗꯦ ꯀꯣ ꯅꯣ ꯃꯦꯇꯔ ꯋꯥꯠ ꯍꯦꯛ ꯀꯝꯄꯅꯤ ꯖꯣꯏꯟ ꯇꯧꯔꯛꯄꯗ ꯑꯩ ꯁꯤ ꯇ꯭ꯔꯦꯛ ꯇꯧꯅꯤꯕ ꯅꯣꯏ ꯑꯗꯨꯝ ꯃꯣꯏꯗ ꯍꯪꯉꯣ they need to earn money for the company of Asur ꯁꯦꯜꯁ ꯍꯥꯏꯁꯦ ꯀꯝꯄꯅꯤꯗꯨꯒꯤ ꯔꯦꯚꯤꯅ꯭ꯌू ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧ ꯁꯤꯗ ꯑꯩꯁꯨ ꯍꯩ ꯀꯣ ꯑꯩꯁꯨ ꯇꯧꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯇꯧꯕꯅ ꯈꯔ ꯁꯝꯃꯤ ꯀꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯣꯀꯟ ꯃꯅꯤ ꯀꯥꯠꯂꯛꯑꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯟꯅꯔꯣꯏꯕ ꯀꯩꯒꯤꯅꯣ I don't want to spend my time on those bullshit ꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯒ ꯃꯥꯟꯗꯦꯕ ꯑꯩ ꯁꯨꯝ ꯁꯦꯡꯅ ꯍꯥꯏꯁꯤꯅꯦ I love my time ꯀꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯋꯦꯕ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯅꯤ ꯑꯩ ꯀꯃꯥꯏꯅ ꯀꯦꯁ ꯐ꯭ꯂꯣ ꯂꯥꯛꯍꯟꯒꯅꯤ ꯕꯤꯖꯤꯅꯦꯁꯇ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯅꯤ ꯑꯗꯨꯝ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯡꯅ ꯇꯥꯟꯅꯤ ꯀꯣ ꯁꯤꯃ ꯍꯥꯟꯅ ꯈꯤꯇꯪ ꯈꯪꯒꯗꯕ ꯁꯤꯗꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯁꯕꯖꯦꯛ ꯂꯧꯔꯛꯀꯗꯕ this is the business management people management ꯌꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ people management skills ꯍꯩꯇ꯭ꯔꯕ you are out of the business number 11 people management skills ꯀꯣ ꯁꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯒꯤ ꯑꯃꯨꯛ ꯌꯦꯡꯉꯣꯕꯀꯣ ꯁꯦꯜꯁꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤ ꯔꯦꯚꯤꯅ꯭ꯌൂ ꯖꯦꯅꯦꯔꯦꯠ ꯇꯧꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯃꯤ ꯃꯌꯥꯝꯁꯦ they are very very important to me ꯀꯣ ꯑꯗꯩ ꯃꯥꯔꯀꯦꯇꯤꯡ ꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯁꯤꯅ ꯑꯃꯨꯛ ꯇꯥꯎꯟ ꯔꯤꯄ꯭ꯂꯦꯁ ꯇꯧꯍꯟꯒꯅꯦꯕ ꯂꯟꯆꯦꯟꯕꯤꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤ ꯁꯄꯣꯔꯠ ꯑꯣꯄꯔꯦꯁꯟꯁ ꯀꯣ ꯁꯤꯗꯅ ꯑꯦꯅꯤ ꯁꯄꯣꯔꯠ ꯑꯃ ꯂꯥꯛꯄꯗ ꯑꯩ ꯁꯤ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯕꯕꯅꯥ ꯀꯣ ꯑꯩ ꯃꯇꯝꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯗꯤꯁ ꯏꯁ ꯅꯣꯠ ꯏꯟꯀꯝ ꯖꯦꯅꯦꯔꯦꯇꯔ ꯀꯣ ꯁꯤꯗ ꯏꯟꯀꯝ ꯇꯧꯔꯦ ꯁꯤ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯅ ꯍꯥꯏꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯏꯟꯀꯝ ꯇꯥꯜꯂꯣꯏꯕ ꯀꯩ ꯇꯥꯟꯗꯣꯏꯅꯣ ꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯃꯇꯝ ꯁꯨꯃꯥꯏꯅ ꯊꯥꯗꯔꯛꯑꯣꯏ ꯁꯤꯗꯁꯨ ꯑꯩ ꯃꯇꯝ ꯊꯥꯗꯔꯛꯑꯣꯏ ꯁꯤꯗꯗꯤ ꯑꯩ ꯊꯥꯗꯩꯀꯣ ꯀꯣꯟꯇꯦꯟ ꯈꯔ ꯁꯦꯝꯃꯝꯃꯅꯤ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯁꯦꯜꯁ ꯑꯩꯁꯨ ꯌꯥꯎꯅ ꯇꯧꯏ ꯁꯝꯇꯥꯏꯝꯁ ꯀꯣ ꯃꯣꯏꯅ ꯅꯥꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯑꯀꯥꯟꯗ ꯅꯣꯡ ꯐꯥꯗꯣꯛꯄ ꯑꯗꯨꯝ ꯇꯧꯏ ꯀꯣ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤꯗ ꯑꯩꯅ ꯁꯦꯜꯁ ꯇꯧꯈꯤꯕ ꯌꯥꯝ ꯉꯥꯏꯈꯣꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯑꯣꯐ ꯇꯧꯔꯦ ꯅꯠꯇ꯭ꯔꯦ ꯅꯣꯏ ꯃꯦꯁꯦꯁ ꯊꯥꯔꯛꯑꯅꯤ ꯍꯧꯖꯤꯛ ꯇꯛ 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 ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯝꯇ ꯇꯥꯕꯅꯤ ꯀꯣꯃꯦꯟ ꯐꯥꯏꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯣꯀꯦ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦꯀꯣ ꯑꯣꯀꯦ alright ꯑꯣꯀꯦ ꯌꯥꯝ ꯎꯔꯦꯀꯣ awesome ꯑꯗ ꯁꯤꯗ ꯌꯦꯡꯕꯤꯔꯛꯑꯣꯕ ꯀꯣ ꯅꯪꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯝꯄꯅꯤꯗ ꯅꯪꯒꯤ ꯂꯤꯗꯔꯁ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯅꯥꯅ ꯄꯥꯏꯅꯣꯅꯦꯍꯦ ꯃꯥꯏ ꯒꯣꯜꯁꯤ ꯀꯩꯅꯣ ꯁꯦꯜꯁꯤꯅ ꯀꯅꯥꯅ ꯄꯥꯏꯅꯣ ꯑꯣꯄꯔꯦꯁꯟ ꯁꯞꯄꯣꯔꯠꯁꯤꯅ ꯀꯅꯥꯅ ꯄꯥꯏꯅꯣ ꯑꯦꯀꯥꯎꯟꯇꯤꯡꯁꯤꯅ ꯀꯅꯥꯅ ꯄꯥꯏꯅꯣ ꯀꯣ ꯁꯤꯑꯦꯅ ꯀꯣ ꯑꯥꯔ ꯑꯦꯟ ꯗꯤꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯑꯗꯨꯝ ꯄꯥꯏꯔꯁꯨ ꯌꯥꯔꯅꯤ ꯀꯣ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯇꯛ ꯄꯤꯈ꯭ꯔꯅꯤ ꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯥ ꯁꯦꯝꯍꯜꯂꯅꯤ ꯍꯩꯆ ꯑꯥꯔ ꯀꯅꯥꯅꯣ ꯁꯤꯕꯨꯗꯤ ꯑꯩꯁꯨ ꯌꯥꯎꯏ ꯀꯣ ꯃꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯦꯁꯟꯅ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯛꯀꯅꯤ ꯂꯥꯁꯇ ꯑꯩꯅ ꯈꯔ ꯄꯥꯔꯅꯤ ꯂꯤꯒꯦꯜ ꯀꯣ ꯁꯤꯅ ꯂꯣꯌꯔ ꯑꯐꯕ ꯑꯃ ꯅꯨꯡꯇꯤꯒꯤ ꯎꯅꯗꯧ ꯅꯠꯇꯦ ꯑꯩꯒꯤ ꯁꯣꯏꯔꯛꯑꯀꯥꯟꯗ ꯀꯣ ꯃꯥꯅ ꯀꯟꯕꯤꯒꯗꯕ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯇꯝꯒꯗꯕ ꯁ꯭ꯀꯤꯜꯁ ꯑꯃꯗꯤ ꯀꯩꯅꯣ ꯄꯤꯄꯜ ꯃꯦꯅꯦꯖꯃꯦꯟꯠ ꯁ꯭ꯀꯤꯜꯁ as a leader ꯀꯣ you need to learn this people management skills ꯅ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯅꯪ ꯕꯤꯖꯤꯅꯦꯁꯀ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯖꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯗꯤ ꯑꯩ ꯁꯤ ꯄꯥꯝꯃꯦꯕ ꯅꯪꯅ ꯀꯝꯄꯅꯤ ꯑꯃ ꯔꯟ ꯇꯧ ꯇꯥꯔꯗꯤ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯨ ꯃꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯣꯏꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯄꯥꯝꯖꯔꯝꯒꯅꯤ ꯃꯣꯏꯁꯨ ꯀꯩꯅꯣ ꯂꯩꯖꯔꯝꯒꯅꯤꯕ ꯒꯣꯜꯁ ꯍꯥꯏꯕ ꯂꯩꯖꯔꯝꯒꯅꯤ ꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗꯅꯦ ꯁꯦꯂꯔꯤ ꯈꯔ ꯄꯤꯔꯒ ꯂꯨꯄꯥ ꯂꯤꯁꯤꯡ 5 10 ꯄꯤꯔꯒ ꯀꯣ ꯃꯤ ꯑꯗꯨꯝ ꯍꯤꯡꯉꯣ ꯑꯗꯨ ꯌꯥꯔꯣꯏ ꯑꯗꯨ ꯖꯪꯒꯜꯒꯤ ꯋꯥꯔꯤꯅꯤ
ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯍꯥꯏꯔ ꯇꯧꯔꯒ ꯀꯣ ꯃꯤꯗꯣ ꯑꯗꯨꯝ ꯁꯦꯂꯔꯤ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯩꯝꯇ ꯒ꯭ꯔꯣꯠ ꯇꯧꯍꯟꯗꯕꯤ ꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯍꯧꯖꯤꯛ ꯃꯤ ꯊꯤ ꯍꯩꯕ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯣꯕ ꯃꯥꯁꯦ ꯌꯥꯝ ꯊꯤ ꯑꯦꯛꯁꯄꯔꯠꯅꯦ ꯄꯩꯁꯥꯁꯨ ꯃꯥ ꯄꯨꯕꯤꯔꯛꯏꯅꯤ ꯇꯥꯟꯕꯤꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝꯁꯦ ꯀꯝꯄꯅꯤ ꯇꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯦꯅꯤꯕꯗꯤ ꯒꯦꯁ ꯋꯥꯠ ꯀꯝꯄꯅꯤ ꯊꯥꯗꯣꯛ ꯑꯃ ꯆꯠꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁ ꯀꯩꯁꯦ ꯈꯇꯪ ꯊꯕꯛ ꯈꯇꯪ ꯎꯒꯅꯣꯕ ꯀꯣ ꯁꯤ ꯌꯥꯝ ꯁꯣꯏꯕꯅꯦ ꯅꯪꯅ ꯏꯝꯄ꯭ꯂꯣꯌꯤ ꯍꯥꯏꯔ ꯇꯧꯔꯤꯗꯨꯅ ꯑꯩꯁꯨ ꯈꯪꯉꯤ ꯀꯣ ꯑꯥꯏ ꯅꯣ ꯌꯨ ꯑꯥꯔ ꯍꯥꯏꯔꯤꯡ ꯐꯣꯔ ꯖꯣꯕ ꯅꯪ ꯁꯤ ꯔꯤꯖꯜꯠꯁꯦ ꯄꯥꯝꯒꯅꯤꯕ ꯅꯪꯒꯤ ꯇꯥꯏꯞꯇ ꯃꯥꯁꯨ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯝꯒꯅꯤ ꯄꯦꯁꯟ ꯌꯥꯝ ꯊꯤ ꯂꯩꯅ ꯄꯨꯡ 10 ꯇꯔꯥꯃꯥꯊꯣꯏ ꯇꯧꯍꯟꯅꯤꯡꯉꯝꯒꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯄꯩꯁꯥ ꯄꯥꯝꯕꯅꯤꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯈꯩ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯅꯪꯗꯨꯅ ꯊꯕꯛ ꯇꯧꯕꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯛꯏꯅꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯄꯨꯡ 5 ꯍꯦꯛ ꯇꯥꯁꯟꯕꯒ 6 ꯍꯦꯛ ꯇꯥꯁꯟꯕꯒ ꯘꯔꯤ ꯍꯦꯛꯇ ꯌꯦꯡꯗ꯭ꯔꯣ ꯆꯠꯅꯕꯒꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗ ꯃꯤ ꯌꯥꯎꯖꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣ ꯃꯣꯏꯁꯨ ꯃꯣꯏ ꯄꯨꯟꯁꯤꯒꯤ ꯒꯣꯜ ꯂꯩꯖꯔꯝꯒꯅꯤꯕ ꯃꯣꯏꯅ ꯄꯥꯝꯖꯩꯁꯦ ꯀꯩꯅꯣ ꯃꯣꯏꯁꯨ ꯀꯔꯤꯌꯔ ꯑꯃ ꯒ꯭ꯔꯣꯠ ꯂꯩꯔꯝꯒꯅꯤ ꯃꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯣꯏꯁꯨ ꯁꯤꯕꯨꯛ ꯇꯥꯟ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯅꯦꯍꯦ ꯀꯥꯏꯅ ꯃꯥꯏꯁꯨ ꯐꯦꯃꯤꯂꯤ ꯂꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯂꯔꯤ ꯀꯣ ꯂꯨꯄꯥ 10,000 ꯑꯃ ꯑꯗꯩ ꯂꯨꯄꯥ 5,000 ꯑꯃ ꯀꯣ ꯄꯤꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯑꯝꯇ I'm asking to all the entrepreneurs out there in the state of our Manipur ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗ ꯂꯨꯄꯥ 5,000 ꯑꯃ 10 ꯑꯃ ꯄꯤꯔꯒ ꯃꯤꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯕꯛ ꯅꯪꯒꯤꯗ ꯇꯧꯅꯤ ꯑꯗꯨꯗꯤ ꯒꯥꯔꯦꯟꯇꯤ ꯁꯨꯂꯩ ꯂꯩꯇꯦ ꯇꯧꯁꯨ ꯇꯧꯔꯣꯏ understand my friend ꯀꯣ they are also human being ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩ ꯃꯣꯏꯁꯨ ꯄꯥꯝꯒꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ ꯀꯣ ꯑꯗꯨꯏꯗꯨꯅ ꯌꯦꯡꯉꯣ ꯃꯥꯅ ꯅꯥꯔꯛꯑ ꯈꯣꯠꯂꯛꯑꯀꯥꯟꯗ ꯀꯦꯌꯔ ꯇꯧꯕꯤꯌꯣ ꯀꯣ ꯁꯨꯇꯤ ꯂꯧꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯂꯧ ꯃꯤꯑꯣꯏꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯃꯦꯅꯦꯖ ꯇꯧ ꯇꯥꯔꯦꯅ ꯃꯥꯅ ꯁꯨꯇꯤ ꯑꯣꯏꯕ ꯃꯇꯝꯗꯨꯗꯤ ꯀꯣ ꯅꯪ ꯑꯃꯅ ꯑꯃ ꯈꯔ ꯁꯤꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗꯣ ꯅꯪꯒ ꯐꯖꯅ ꯇꯧꯃꯤꯟꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯗꯁꯨ ꯈꯪꯍꯜꯂꯝꯃꯣꯕ ꯌꯨ ꯍꯥꯚ ꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯐ ꯗꯤ ꯀꯝꯄꯅꯤ ꯅꯪꯒꯤ ꯈꯨꯠꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯀꯣ ꯅꯪꯅ ꯁꯤ ꯇꯧꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯇ꯭ꯔꯣꯡ ꯍꯣꯔ ꯂꯩꯍꯧꯅꯤꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯜꯁꯦ ꯍꯩꯇꯥꯔꯒꯗꯤ ꯅꯪ ꯀꯝꯄꯅꯤ ꯀꯌꯥꯝ ꯒ꯭ꯔꯣ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯃꯤꯗꯣ ꯍꯥꯏꯌꯔ ꯇꯧꯁꯤꯜꯂꯨꯔꯅꯤ ꯊꯥ ꯑꯃꯒꯤ ꯐꯤꯕꯝ ꯇꯧꯕ ꯊꯕꯛꯇ ꯇꯧꯍꯟꯅꯤꯕ ꯃꯥꯁꯨ ꯋꯥꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯅꯤ ꯅꯪ ꯃꯅꯤꯡꯗ ꯊꯤ ꯉꯥꯝꯗꯣꯏ ꯄꯣꯠꯅꯤ ꯀꯣ ꯕꯠ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯌꯨ ꯍꯦꯚ ꯇꯨ ꯂꯚ ꯀꯣ ꯁꯤ ꯀꯥꯎꯒꯅꯨꯀꯣ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯀꯣ ꯑꯩꯉꯣꯟꯗ ꯁꯣꯏꯈꯤꯕ ꯌꯥꯝ ꯂꯩ ꯑꯩꯁꯨ ꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯈꯪꯉꯛꯑꯦ ꯂꯚ ꯀꯤꯌꯔ ꯐꯟ ꯀꯣ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥꯎꯊꯣꯛꯎ ꯅꯨꯡꯉꯥꯏꯊꯣꯛꯎ ꯀꯣ ꯊꯕꯛ ꯁꯨꯝ ꯇꯧ ꯂꯩ ꯌꯥꯄꯣꯠꯇꯦ ꯃꯣꯏꯁꯨ ꯅꯨꯡꯁꯤꯔꯣ ꯀꯦꯌꯔ ꯇꯧꯔꯣ ꯐꯟ ꯇꯧꯔꯣ ꯖꯣꯏ ꯇꯧꯔꯣ ꯅꯣꯠ ꯑꯣꯟꯂꯤ ꯗꯤꯁ ꯄꯩꯁꯥꯁꯨ ꯄꯥꯏꯍꯟꯒꯗꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯅꯪ ꯑꯗꯨꯒꯤ ꯀꯝꯄꯅꯤ ꯇꯧꯕꯗꯣ ꯅꯪ ꯄꯩꯁꯥꯒ ꯑꯝꯇ ꯇꯥꯟꯗꯦꯗ ꯚꯥꯏ ꯀꯗꯥꯏꯗꯩꯅꯣ ꯊꯕꯛꯅ ꯇꯞ ꯇꯥꯏ ꯇꯧꯏ ꯄꯩꯁꯥꯅ ꯇꯤꯠ ꯂꯥꯎꯅ ꯄꯤꯌꯦꯗꯣ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯆꯠꯂꯔꯣꯏꯗꯣ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯍꯩꯇꯦꯕ ꯀꯣ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩ ꯁ꯭ꯇꯥꯐ 23 ꯂꯩꯔꯝꯃꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯤ ꯑꯃꯇ ꯌꯥꯎꯗꯦꯕ ꯑꯩ ꯀꯩ ꯄꯥꯝꯃꯤ ꯑꯥꯏ ꯋꯥꯟ ꯔꯤꯖꯜꯠ ꯇꯥꯔꯒꯦꯠ ꯂꯣꯏ ꯄꯤꯁꯜꯂꯅꯤꯕ ꯀꯣ ꯊꯥ ꯑꯃ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯇꯥꯔꯒꯦꯠ ꯍꯦꯛ ꯌꯧꯗ꯭ꯔꯕ ꯅꯦꯛꯁ ꯃꯟꯠꯀ ꯅꯪ ꯌꯧꯗ꯭ꯔꯕ ꯅꯦꯛꯁ ꯃꯟꯠ ꯑꯩ ꯇꯥꯟꯊꯣꯛꯑꯅꯤꯕ ꯑꯗꯩꯗꯤ ꯃꯅꯤꯡꯗ ꯅꯨꯡꯁꯤ ꯑꯃ ꯂꯣꯏꯔꯦ ꯑꯩꯁꯨ ꯀꯣ ꯃꯥꯡꯗꯕꯨꯗꯤ ꯀꯩꯝ ꯍꯥꯏꯗꯕꯀꯣ ꯃꯅꯤꯡꯗꯗꯤ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯏꯗꯨꯅ ꯑꯥꯏ ꯑꯣꯜꯁꯣ ꯂꯔꯟ ꯐ꯭ꯔꯣꯝ ꯃꯥꯏ ꯃꯤꯁꯇꯦꯛꯁ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯃꯌꯥꯝ ꯇꯝꯕꯤꯌꯨ ꯗꯤꯁ ꯏꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯏꯟ ꯌꯣꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔꯒꯦꯠ ꯑꯕꯥꯎꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯥꯔꯀꯦꯇꯤꯡ ꯑꯣꯏꯒꯦꯔꯥ ꯀꯣ ꯅꯪꯒꯤ ꯍꯩꯖꯕ ꯅꯪꯒꯤ ꯑꯗꯨ ꯂꯩꯗꯣ ꯑꯗꯨꯒ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯑꯃꯒ ꯍꯥꯏꯔꯝꯒꯦ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯀꯥꯎꯒꯅꯨ ꯃꯥꯅ ꯈꯔ ꯇꯧꯖꯔꯤꯕ ꯔꯤꯖꯜꯒ ꯅꯉꯣꯟꯗ ꯄꯤꯔꯛꯏꯗꯣ ꯐꯥꯔꯁ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯌꯨ ꯀꯣ ꯃꯤꯑꯣꯏꯕꯁꯦ ꯅꯪꯅ ꯇꯧꯖꯩꯗꯣ ꯌꯥꯝ ꯐꯔꯦ ꯍꯥꯏ ꯃꯇꯝꯗ ꯀꯣ ꯍꯔꯥꯎꯗꯕ ꯃꯤꯑꯣꯏꯕ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯌꯨ ꯍꯥꯚ ꯇꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯗ ꯑꯗꯔ ꯄꯔꯁꯟ ꯃꯤꯁꯨ ꯍꯨꯃꯥꯡ ꯃꯃꯟꯅ ꯋꯥꯅ ꯍꯣꯠꯅꯔꯛꯑꯒ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤ ꯄꯩꯁꯥ ꯇꯥꯜꯂꯛꯏꯅꯦ ꯑꯗꯨ ꯅꯪꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯍꯧꯗ꯭ꯔꯕ ꯀꯣ
ꯃꯋꯥꯒ ꯂꯧꯗ꯭ꯔꯕ ꯃꯥꯅ ꯄꯩꯁꯥ ꯌꯥꯝꯒꯦꯔꯥ ꯄꯤꯛꯀꯦꯔꯥ ꯂꯤꯁꯤꯡ ꯑꯅꯤꯕꯨ ꯇꯥꯟꯒꯦꯔꯥ ꯑꯃꯕꯨ ꯇꯥꯟꯒꯦꯔꯥ ꯌꯨ ꯍꯦꯚ ꯇꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯃꯥꯏ ꯐ꯭ꯔꯦꯟ ꯀꯣ ꯑꯗꯨꯒ ꯋꯥꯍꯩ ꯑꯀꯟꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕ ꯑꯁ ꯐꯅꯗꯤ ꯅꯪ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯀꯣ ꯋꯤ ꯑꯥꯔ ꯏꯟ ꯗ ꯕꯤꯖꯤꯅꯦꯁ ꯑꯩ ꯑꯦꯅꯤꯃꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯑꯣꯐꯤꯁꯇ ꯁꯤ ꯀꯥꯎꯒꯅꯨ ꯐꯅꯌꯥꯝ ꯅꯪ ꯁꯥꯎꯅꯤꯡꯉꯝꯕ ꯌꯥꯅꯤ ꯐꯥꯎ ꯀꯣ ꯅꯪꯗꯤ ꯕꯤꯖꯤꯅꯦꯁꯅꯦ ꯃꯥꯗꯤ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤꯅꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯣꯏꯗ꯭ꯔꯣ ꯃꯃꯥꯟꯅꯕꯤ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯑꯁꯤꯗ ꯆꯪꯉꯨꯔꯅꯣ ꯍꯥꯏꯌꯣꯕ ꯅꯪ ꯀꯝꯄꯅꯤꯒꯤ ꯏꯝꯄ꯭ꯔꯦꯁꯟ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯕ꯭ꯔꯥ ꯀꯣ ꯁꯤꯒꯨꯝꯕ ꯃꯆꯥ 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 ꯃꯆꯥꯈꯩꯗꯣ ꯃꯌꯥꯝ ꯀꯣ ꯑꯥꯏ ꯂꯔꯟ ꯐ꯭ꯔꯣꯝ ꯃꯥꯏ ꯃꯤꯁꯇꯦꯛ ꯀꯅ ꯍꯥꯏꯗꯣ ꯑꯗꯣ ꯅꯣꯏꯗꯁꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯟꯅ ꯑꯩꯅ ꯁꯤ ꯀꯣ ꯄꯤꯄꯜ ꯃꯦꯅꯦꯖꯃꯦꯟꯠ ꯁ꯭ꯀꯤꯜꯁ ꯍꯥꯟꯅ ꯇꯝꯍꯟꯕ ꯋꯥꯅꯤꯗ ꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯍꯩꯔꯛꯑꯀꯥꯟꯗ ꯀꯣ ꯅꯪ ꯁꯤ ꯇꯧꯊꯔꯛꯑꯣꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯗꯨꯒꯤ ꯅꯪ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯣ ꯅꯣꯏ ꯃꯌꯥꯝ ꯊꯥꯖꯔꯣꯏ ꯀꯣ ꯂꯨꯛ ꯑꯦꯠ ꯃꯥꯏ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯩ ꯁꯦꯡꯅ ꯗꯤꯁ ꯒꯥꯏ ꯀꯣ ꯋꯔꯛ ꯐꯣꯔ ꯃꯤ ꯐꯣꯔ ꯑꯣꯜꯃꯣꯁ 16 hours in a day ꯊꯥꯖꯗꯕ꯭ꯔꯥ ꯁꯤꯗ ꯑꯦꯅꯤ ꯄꯔꯁꯟ ꯑꯃ ꯍꯥꯏꯌꯨꯀꯣ ꯑꯅꯧꯕꯩꯗꯤ ꯈꯪꯗꯦ ꯀꯣ ꯆꯨꯝꯃꯤ ꯅꯪ ꯅꯣꯡꯃꯗ ꯊꯕꯛ ꯀꯌꯥ ꯇꯧꯋꯦ ꯍꯥꯎ ꯃꯦꯅꯤ ꯑꯋꯔꯁ ꯌꯨ ꯋꯔꯛ ꯏꯟ ꯑ ꯗꯦ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯦꯗꯃꯤꯠ ꯇꯧꯔꯛꯑꯣ ꯇꯥꯏꯃꯤꯡ ꯂꯩꯇꯦ ꯉꯝꯃꯤꯒꯩ ꯇꯧꯋꯦ ꯌꯥꯝ ꯎꯔꯕ ꯑꯥꯏ ꯍꯦভ ꯅꯣ ꯇꯥꯏꯝ ꯁꯨꯃꯥꯏꯅ ꯅꯪ ꯖꯒꯠ ꯁꯪꯁꯥꯔꯗ ꯅꯪ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯍꯥꯌꯔ ꯇꯧꯗꯣꯏꯁꯦ ꯅꯪ ꯍꯧꯖꯤꯛꯅꯦ ꯋꯥꯔꯜꯗ ꯊꯤꯔꯨꯆꯣꯕꯀꯣ ꯃꯤ ꯑꯃꯇ ꯅꯪꯒꯤ ꯀꯝꯄꯅꯤꯒꯤꯗꯃꯛꯇ ꯅꯪ ꯄꯨꯡ 14 ꯊꯕꯛ ꯇꯧꯕꯤꯕꯁꯦ ꯍꯦꯛ ꯌꯥꯔꯕ ꯑꯩ ꯅꯥ ꯀꯦꯟꯕꯤꯒꯦ ꯑꯗꯨꯁꯨꯅꯦ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯍꯧꯔꯛꯄꯩꯗꯤ ꯉꯝꯅꯤ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯂꯣꯏꯅꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯕ ꯗꯤꯁ ꯏꯁ ꯋꯥꯠ ꯌꯨ ꯅꯤꯗ ꯇꯨ ꯂꯔꯟ ꯑꯦꯁ ꯑ ꯂꯤꯗꯔꯁꯤꯞ people management skills if you're not learning this you'll be out of the business ꯑꯍꯩꯕ ꯍꯥꯏꯔ ꯃꯤꯅꯗꯤ ꯍꯥꯏꯗ꯭ꯔꯥ ꯑꯁ ꯇꯦꯂꯦꯟ ꯂꯩꯕ ꯃꯤ ꯍꯥꯏꯔ ꯇꯧ ꯑꯗꯨ ꯇꯧ ꯍꯥꯏꯗ ꯇꯧ you have to build from scratch scratch ꯅꯁꯥꯅ ꯁꯦꯝꯖꯔꯒ ꯊꯝꯒꯥꯏꯔꯛꯑꯣ ꯃꯣꯏ ꯀꯌꯥꯝ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯒꯦ ꯌꯦꯡꯉꯣ I learned this everything from my end ꯀꯣ ꯑꯩꯅ ꯁꯤꯒꯤꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯔꯠ ꯅꯠꯇꯦꯕ ꯁꯤꯗꯩ ꯃꯆꯥ 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 ꯑꯩꯅ ꯈꯪꯖꯈꯤ ꯃꯌꯥꯝꯗꯣ ꯀꯣ ꯃꯣꯏꯗ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯇꯧ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯇꯧ ꯑꯗꯒꯤ ꯃꯣꯏꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯨꯔꯕꯅꯤꯅ ꯑꯗꯨꯗ ꯇꯧꯒꯅꯨ ꯀꯣ ꯍꯌꯦꯡꯋꯥꯏ ꯅꯪ ꯊꯕꯛꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯔꯤꯇꯥꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯕꯣꯏ ꯆꯤꯃꯤꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯅꯨꯕꯩ ꯋꯥꯔꯤꯒ ꯂꯣꯏ ꯁꯥꯟꯅꯗꯥꯏꯅꯦ ꯅꯪꯅ ꯍꯟꯅꯨꯔꯀꯥꯟꯗ ꯍꯥꯏꯔꯧꯅꯦ ꯈꯤꯇꯪ ꯃꯣꯏꯁꯨ ꯇꯥꯖꯔꯁꯅꯨ ꯀꯔꯝꯕ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯥꯏ ꯄꯤ ꯑꯦꯐꯀꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯗꯨꯗꯤ ꯍꯟꯅꯨꯔꯀꯥꯟꯗ ꯍꯟꯅꯨꯔꯀꯥꯟꯗ ꯑꯥ ꯑꯩ ꯀꯩꯅꯣꯝꯃ ꯊꯝꯃꯝꯅꯕꯅ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯀꯔꯤꯅꯣ ꯊꯝꯃꯝꯗꯣꯏꯁꯦ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯍꯧꯅꯕ ꯑꯩ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯚꯦꯂ꯭ꯌꯨ ꯑꯃ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯪ ꯍꯌꯦꯡꯋꯥꯏ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯔꯣ ꯇꯧꯋꯦ ꯏꯁꯥꯒꯤ ꯄꯦꯟꯁꯟ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯑꯥ ꯏꯁꯥꯒꯤ ꯀꯩꯅꯣꯝꯃ ꯂꯝꯕꯤ ꯑꯃ ꯁꯦꯝꯖꯔꯝꯕ ꯑꯩ ꯍꯟꯅꯨꯔꯀꯥꯟꯗꯁꯨ ꯍꯥꯏꯗꯤ ꯑꯍꯟꯁꯦ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯤ ꯌꯥꯝ ꯌꯦꯡꯉꯨꯀꯣ ꯅꯪꯁꯨ ꯅꯪꯒꯤ ꯀꯩꯅꯣꯗ ꯏꯝꯄ꯭ꯂꯣꯌꯤꯗ ꯍꯥꯌꯔ ꯇꯧꯔꯀꯥꯟꯗꯅꯦ ꯍꯌꯦꯡꯋꯥꯏꯕꯨ ꯀꯩꯅꯣꯕꯨꯛꯇ ꯃꯥꯒꯤ ꯍꯅꯨꯔꯕꯨꯛꯇ ꯖꯔꯅꯤꯗꯣ ꯎꯍꯟ ꯇꯥꯔꯒꯗꯤ ꯃꯥ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯅꯪꯅ ꯊꯕꯛ ꯇꯧꯒꯦꯅ ꯇꯧꯔ ꯆꯍꯤ ꯀꯌꯥꯐꯥꯎ ꯊꯕꯛ ꯇꯧ ꯉꯝꯗꯣꯏꯅꯣ 50 years ꯇꯣꯛꯑꯣ ꯀꯣ ꯑꯗꯥꯏ ꯃꯇꯝꯗ ꯅꯪ ꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯗꯤ ꯌꯥꯝ ꯂꯤꯡꯕꯗꯤ ꯑꯣꯏꯔꯔꯣꯏ 60 ꯁꯨꯖꯜꯂꯛꯄ ꯅꯪ ꯅꯁꯥ ꯋꯥꯁꯜꯂꯛꯑꯅꯤꯕ ꯑꯩꯈꯣꯏ ꯃꯥꯅꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯕꯨꯗꯤ ꯀꯞꯄꯅꯦꯕ ꯑꯩꯅ ꯀ꯭ꯂꯥꯁ ꯄꯨꯡ ꯃꯔꯤꯕꯨꯗ ꯅꯪꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯀꯣ ꯑꯩ ꯆꯥꯛꯁꯦ ꯄꯨꯡ ꯀꯩꯅꯣꯗ ꯆꯥꯏꯌꯦꯕ ꯄꯨꯡ ꯃꯔꯤ ꯕꯦꯠꯁ꯭ꯔꯤ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯄꯨꯡ ꯃꯔꯤꯃꯨꯛ ꯇꯥꯔꯗꯥꯏꯅꯦ 4 ꯃꯤꯅꯤꯠ ꯇꯔꯥ ꯅꯣꯡꯃ ꯑꯃ ꯇꯧꯕꯗꯣ ꯁꯤꯒꯤ ꯍꯞꯇꯥꯗ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ 4:30 ꯑꯗꯥꯏꯃꯨꯛ ꯇꯥꯏꯌꯦꯕ ꯑꯩꯗꯨꯗ ꯑꯩ ꯆꯥꯛ ꯆꯥꯏꯌꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯅꯁꯥꯗꯣ ꯂꯣꯏ ꯁꯣꯛꯄ ꯇꯥꯔꯦꯅꯀꯣ ꯑꯩꯒꯤꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯒꯤꯁꯨ ꯗꯣꯛꯇꯔ ꯂꯩꯖꯩ ꯑꯗꯒꯤ ꯖꯤꯝꯒꯤ ꯇ꯭ꯔꯦꯅꯔ ꯂꯩ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯇꯨꯝꯕ ꯀꯣ ꯑꯗꯣ ꯑꯩꯁꯨ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯂꯩꯖꯩꯌꯦꯕ ꯀꯣ ꯅꯣꯏꯅ ꯎꯗꯕ ꯋꯥꯅꯤ ꯀꯣ ꯌꯨ ꯅꯤꯗ ꯇꯨ ꯂꯔꯟ ꯗ ꯂꯥꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯀꯣ if you are a leader you need to understand this ꯃꯇꯝ ꯅꯪ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯈꯪꯗꯅ ꯅꯪ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯅꯪ ꯅꯍꯥꯟꯒꯩ ꯅꯣꯏ ꯃꯥꯔꯀꯦꯇꯤꯡ ꯁꯦꯜꯁ ꯑꯗꯨ ꯑꯗꯥ
matam sinaba haitaba miyoiba amna punsigi maiswa paroi ko discipline nangna thabak tawjada jo nomagi ko if you are the CEO of the company you have to use Google Calendar ko every hours kuli nang meeting kyam lay nomada nangi priority kaino tum me golpe nang nomadugi khwadagi important oiba in terms of cash flow dai focus taweba ko adopa aingoda maru oidraba si ahumje yauddraba ai ka connect tawraga jo ai wari sanaroi ko I don't focus on others I focus on this si ahumjida chanmadi ai priority tharkaniba sida chandraba ai priority sungda tharoi kaigino that's are not my role that's why I have my team ai employee ma'am laijide ko adina noina hengwai matam sinarakpa matamda nangi sigi management da yawbaje sidabu yawta pung 10 tagera 3 tagera go for it it's fine ko you need to bring the money in the business cash flow of the business aise nang kamai grow tongni ko money lap speed and aise speed yam yang ye paisa tan dum la dawni paisa yam yang ye do paisa lu sam yam thu ni ko adune haise okay ma'am sina hanbada expertise ma'am why go amaga muk tawishra noina hana khanjaramba ko SC madi saidi charisma laigadawni aidi expertise hoigadawni hauji khange ko khaji katang khango you're fine ado khangni khangadaba kadai ta doino do me makha tawthase ha tari again tawani comment BIF na hero BIF ri ka hano khoi community yoba kangwe amte yeng BIF to full form de rom tenge if you are my good student what is BIF Rajkumar Bhagatchandra DIF take go. Brain in the phrase I did. Awesome, awesome call. Brain dong atang freestyle mu inganje. Okay. Brain in the phrase. Thank you call. Brain in the phrase. Do targeti brain je mu atang ingalaji ko ma'am. Okay. Thank you. George call. I shortcut taigi dai pasadre ko dai Dinasandra brain in the fridge. Thank you. Lashram Alba brain in the fridge. Daiki Lashram Alba ko daiki video of aim video ois video je to off to ne. Here's thank you. Aina video off to the highway na ba tin lai ko. Okay, thank you. Here's a video off to me am jam ta haijallu dana. Minani na ma yorong mani ko. Hold the low when last ki question ngai ge koi diamond di bro. Koi diamond. Okay. All right. Okay. Adu targadi ko me brain the phrase ko. Me am swinta brain the phrase. Brain ya tang ingan ji. Ko na tadi sagala ani sum. Okay. Thank you. Ama mu puthoragi ko. Sin last nang na hande khanjaramba ko. Leadership amada kari quality is ai wang ba hiba aduma oidre ko. Exo ai loimak haini duma yadre. Last is a law hustling. Hustler kind have ai kanna hona ga dawni as nomda du tawsangadaba da tawsangadaba hona dragadi ko hona ba yam kan ga dawni kan haidra taram gani da aiju asengba malure ko hamda as thabam tawtari kanna hono haibro haidabro anlaman dege nangju dum palamani as khar kan hono ko droge as like to khar soli do khar kan hono wana. This is what we understand in traditional way. Kind of easy chanharavni. Ko, but who you are, I have a question. I'm jo hang biyoga. Nahak se kanano. Nang se business owner ra, natraga nang se just normal people amara, nang se karamba mino jahani sana question nan hang biyo. I'm an entrepreneur, I'm a business owner, I'm a layman ko ai cham ba mi oi targadi kan na khona ro do haibiro kaiguma nahak na
entrepreneur gi lambi da changaba business tawgena changaba ngasidagi kanna khonaro haiba wahai jema kakhat pigro ko there is nothing kanna kamai hono durige gari kan thawge habro ko ado sigi sumba kanose mindset ta long lai thokko ba am sumba lesson de ko you'll never ever find in past hage ko ado yem ko sida hustlers ahodi young hustler ni aduni hustler ni adani asa ko you are not a young person nang unmature ba angang sadi na te dana ko business to gen sang tari kitang mature mani paisa nungsa gi matang da ko khar gyan tar mani ko business to wam ta na paisa phairing turing am ta sinar moy they have a proper accounting ko si phasana gyan men ta da na business to wam ta yaw ko ngatang YouTube video am hangaga business story dudi yaro ko dukan masam phamaga I business story no that's not the business yung ko ay term da ina kamaina si puthroke ngo to push or move somebody in a way this is not gentle na si kay no hustler gi definition neba kanagumam da nang push tok sum ngam na ba tong he ngam na ba tok salun he ado kay no ngam duisbo ko skat no khono he like na moro nam haitriba thibong na bora am chaningi ba na koyam leidana paikhaga phelo shalaba ko khoi jo khoi ma khoi bai bason thadara ne natibong do bora bora chasalu ko like paw ai kan nam to paw roi nangai na kan khona de riti phelo re ko nama nam mal tama am phangi nang na kedau lege do ko adugi muhutna hoji adu hairu nu ko my friend ado thaini ahal laman haibane ko ado thaini ahal laman me am dudi they are not building the business aigi baba aigi mama moi de kai tamai I learn ko management imung mama kamai purai koi baba moana I can learn ko adu tambe ai moi de ima de gi ai kai tambe ai consistent tambe ai kai no ima na chak thong da nai kamai cha du no ima wa gera na gera ko koi mana de dum chak thong bi ni ai dum pukham am di dum nungti dum piak kani na angang kan da da ima de kai tam hui ko ima na koi kamai na care to bi rei sana ek pik through pik padai na ngasi book ko ima yaw dina koi kamai hing no ko aduna ima de jam tamjani ai lai but when it comes to business ko ima na hana already business term dramina ima de advice ai lobe ya de ya do aduna ni ko nang hek to oiroi na hai do nang nangi husband nang nangi wife nang nangi ko akoi bida lai mam dino moi na kai hai nang toy du oiroi na kai kan durige computer mangda nongang ta phamjal laga kai nang to lei do na adu sorpudi pasa talu so adu di kemta di hai no but you have to think ko moi na hai do hustler to hai bane ba adu gi mohta nang di ke do ne I will build the business you are a builder koi di khet nei ko koi di entrepreneur ne I'll build my business I usually register ga to is nang business build to hora abni nangi ichana huzik nangi husband no huzik support to dri do ko ma do business build to dri nang na to dri do ma kem khangoi ba huzik khoi wari sanai je gyanam taroi mana ke hakani adumai nga mi kanan ta do no kai na ko sigumba mayam de thapok ke hai taragadi business ama build to kadawa sida moina kan hono he adu to wada to adugi mahutta nang di ke dogni ai kamaina create to sige business ama ai team kamaina set up to sige ai kamaina marketing to holok sige ai haitragadi ai kanaga tanagani I need to build we are builders in our set of Manipur YouTube of them ai dum saying dum harmage ko it's life politician will never change our state of Manipur we the entrepreneurs will change the state of Manipur so let's grow together my friend ko akhoi di sidagi ai kanam te di pisan logde ko I teach from here
and from my own experience. But politician mayamdi moi matam loraga lotion gini ba. But what about us? Akoi matam nay bro. Like I next see bukti I see mani ba. Nang business to matam da guarantee warranty ga lay bro. Do you have the warranty in your card? Nang ngasi business ki lambi da changa idubo nangi business chahi ani ki warranty ka nang par thok we are building something in our state of Manipur. Not only that, ko international tawadi yam phare. Ko we are hoina thokchar is I'm building something. I'm building leaders in our state of Manipur. Adu oitaragadi nangju yengoba. Nane nang na kanna hono adugi mentality da lakanova. Adu muda comment rokani. I will create something. Job oigera, leaders oigera, marketers oigera, sales oigera. Apha mi sembi taragadi nangju me amna kay khangnar oidano. Yam si point tang gyan to ko ay makhadi aruba nga ta tawrani ko sibukta noina hana khangjaramba mayam do smain tawgado ni do adu mayam do le thugai wani noi kok adu di kaino akhoi di build taw kado mi ne ba I'm a builder. You are a builder. If that build tawam da kar ta to nang no hujik business ki field da changa ido you have already start the journey. Let's impact am piram se message am piram se hogolai ban ha myam da jo akhoi ju smain taw ri do tak se ba adu na ta bida ko ama leidana ay yam tai ba kana dai tai khong ma sum ma ja ko ay video je udre sorry ko okay thank you yam sidai kom tang hang ge ko if you earn money kayu manang na paisa ta laba you can use this word ko paisa na loi ba na te ba si nang highway ai ba only when nahang na paisa ta la kan da paisa ta andri kan da ne paisa na khudi mak na te da ka ha ba ai di my bank account no check to um ta hai ni zero le ram ge da ne in business if you have the money, God, you can do lots of stuff. 90% of your problem you can fix like this. If you have the money. Kana gumba khrandi haidana. Money can buy happiness can. Aidi hai wa ni ko. Pasado am tai account ne bora ani ungtang hapta biro. Chonga chapi do ko. Ai nuai tabram ti inge. No zik me am sidala isi business ka to uduna kotna. Money hargi na tro lasta. Ko aduna kai dro kane. ꯃꯁꯤꯗꯒꯤꯅꯦ ꯄꯩꯁꯥ ꯇꯥꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯤꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯣ ꯕ꯭ꯔꯣꯛ ꯆꯠꯄ ꯈꯔꯅ ꯍꯥꯏꯕꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯂꯧꯕꯤꯒꯅꯨ ꯑꯗꯨꯏ ꯃꯍꯨꯠꯇ ꯀꯣ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯜꯂꯒ ꯌꯥꯔꯕ꯭ꯔꯥ ꯀꯥꯏ ꯍꯪꯀꯅꯤꯕ ꯑꯩꯗꯤ ꯇꯥꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤꯗꯤ ꯌꯥꯏ ꯍꯥꯏꯅꯤꯕꯀꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯦ I want money ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯩꯁꯥ ꯇꯥꯜꯂ ꯃꯇꯨꯡꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯤ ꯃꯃꯥꯡꯗꯨꯗꯤꯀꯣ ꯅꯪ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯇꯥꯟꯒꯦꯅꯕꯨ ꯅꯪ ꯁ꯭ꯀꯤꯜꯁ ꯇꯝꯃꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣ ꯁꯤꯗꯒꯤꯗꯤ ꯀꯩꯗꯧꯔꯅꯤ ꯑꯁꯦꯡꯕ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯍꯥꯟꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏꯟꯁꯦꯠꯁꯦ ꯍꯥꯟꯅ ꯊꯨꯒꯥꯏꯕꯤꯒꯗꯕ ꯁꯤ ꯍꯦꯛ ꯊꯨꯒꯥꯏꯗ꯭ꯔꯤꯈꯩ ꯀꯣ you can't become the great leaders of your company. I'm telling this from my own experience. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯑꯍꯨꯝꯁꯤꯃꯗꯤ ꯀꯣ ꯑꯩ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃ ꯍꯥꯏꯔꯝꯃꯒꯦꯕ ꯂꯤꯗꯔꯁꯤꯞꯇ ꯀꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯗꯣꯏꯅꯣꯗꯣ ꯁꯤ ꯑꯍꯨꯝꯁꯤꯃ ꯉꯁꯤꯗꯒꯤ ꯅꯉꯣꯟꯗ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯈꯥꯏꯔꯛꯑꯣꯕ so buckle up your seat my friends ꯁꯤꯠ ꯐꯥꯖꯜꯂꯣ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯊꯥꯗꯔꯛꯑꯒꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯦꯔꯣꯒꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯁ ꯌꯥꯝ ꯊꯤ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗ ꯑꯣꯀꯦ ꯐꯥꯔꯁ ꯇꯥꯏꯝ ꯁꯔꯒꯤ ꯂꯥꯏꯐꯇ ꯌꯦꯡꯕꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯀꯣ ꯔꯕꯤꯅꯥ VIO ꯐꯥꯏꯔ ꯍꯥꯏꯁꯤꯅꯦ
Okay, okay, okay. Awesome, awesome, awesome. All right. Okay. All right. Now, last key sigi 4 se 5 ne 6 ne I want this ko ngasi ko wonu mitagi nang da hapsalo aduga sigi quality chela thabuk to khak se me ko retarded ko nangi seat belt lo khar na phajalo ko flight tong do re buckle up your seat ko ai ngating air hostess or ke ko peti bhabi do center do enter do hang tar oxygen ga do ko okay the horse go listening si loy ma khumjange confuse at kane ko aina listening na haise ke nangi organization du da ko nang yam taba haibam darkar tai phana yam sounding bo isunu ko mina thi na ngang bo isunu kai gumba discussion nam to sunu ana taw mun na taw ana siyan chat ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪꯅ ꯀꯝꯄꯅꯤꯗꯨꯒꯤ ꯃꯄꯨꯅꯤ ꯂꯤꯗꯔꯅꯤ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯨꯅ ꯍꯥꯏꯕꯗꯨꯁꯨ ꯅꯪ ꯐꯖꯅ ꯑꯝꯇꯪ ꯇꯥꯕꯤꯌꯣꯕ ꯃꯣꯏꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯃꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯑꯂꯣꯕ ꯃꯣꯏꯅꯒ ꯅꯣꯛꯈꯥꯏꯕ ꯅꯪꯁꯨ ꯅꯣꯛꯈꯥꯏꯌꯣꯕ ꯀꯣ ꯅꯨꯡꯉꯥꯏꯃꯤꯟꯅꯒꯗꯕꯅꯤ ꯃꯣꯏꯒ ꯗꯤꯟꯒ ꯂꯦꯟꯅꯗꯅ ꯑꯗꯒꯤ ꯀꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯀꯣ ꯇꯥꯔꯛꯑꯀꯥꯟꯗꯗꯤ ꯃꯣꯏ ꯀꯩꯗꯧꯔꯛꯑꯅꯤ ꯏꯀꯥꯏ ꯍꯪꯒꯣꯏ ꯂꯥꯛꯑꯔꯣꯏ ꯑꯗꯒꯤꯗꯤ ꯃꯣꯏ ꯇꯧꯈꯥꯏꯔꯛꯑꯅꯤꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯈꯣꯀꯣ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ this is a skill set ꯅꯣꯏ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯥꯔꯝꯃꯅꯤꯕ listening skills ꯌꯥꯝꯅ important ꯑꯣꯏ listening skills ꯌꯥꯝꯅ important ꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯋꯥꯀꯠꯂꯛꯄ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯑꯣꯏꯔꯣ ꯅꯪ ꯃꯨꯟꯅ ꯇꯥꯒꯗꯧꯅꯦ ꯍꯥꯟꯅ ꯁꯤ ꯈꯨꯝꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯅꯕ ꯂꯩꯇ꯭ꯔꯣ ꯆꯤꯟꯗ ꯃꯤ ꯁꯤꯕꯅꯤꯅ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯅꯤ ꯀꯣ ꯋꯥꯁꯦ ꯍꯥꯟꯅ ꯉꯥꯡꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯇꯥꯕ ꯑꯃ ꯇꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯦꯁ ꯑꯦ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯔ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯊꯝꯕ ꯌꯥꯗꯦꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯃꯣꯏꯅ ꯀꯣ ꯑꯐꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯑꯣꯏꯔꯣ ꯀꯣ ꯏꯠꯁ ꯐꯥꯏꯟ ꯑꯩ ꯀꯩꯅꯣꯁꯦ ꯃꯌꯥꯝꯇꯪ ꯉꯥꯏꯕꯤꯌꯨꯀꯣ ꯁꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯉꯁꯤꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯃꯌꯥꯝꯇꯪ ꯉꯥꯏꯕꯤꯌꯨ just give me 1 second okay ꯑꯝꯇ ꯆꯦꯛ ꯇꯧꯒꯦꯀꯣ alright okay 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 ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯈꯠꯂꯦ ꯌꯥꯝ ꯍꯧꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯦꯔꯥ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯝꯗꯥꯏꯗ ꯉꯥꯛꯇꯪ ꯅꯤꯛꯄꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯣ ꯀꯣ ꯐ꯭ꯂꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯇꯔꯕꯨꯂꯦꯟꯁ ꯇꯧꯔꯤꯗꯨꯗꯤ ꯈꯔ ꯅꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯣ ꯉꯥꯛꯇꯪ ꯃꯦꯗꯥꯝ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯝꯗꯥꯏꯒꯤ ꯁꯝꯅ ꯁꯦꯝꯒꯠꯂꯛꯑꯁꯤꯗꯤꯁꯦ ꯁꯦꯝꯒꯠꯂꯨ ꯁꯤꯠ ꯕꯦꯜ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯦꯁ ꯑꯦꯟ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯇꯥꯔꯗꯤ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯤꯃ ꯀꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯇꯤꯗ ꯇꯣꯏꯅ ꯆꯠꯂꯨꯅ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩ ꯃꯤꯅ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯇꯥꯗ꯭ꯔꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝ ꯈꯨꯝꯃꯗꯧꯅꯤ ꯅꯪꯉꯣꯟꯗ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯈ꯭ꯔꯕ ꯀꯣ ꯑꯩꯔꯥ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯕꯁꯤꯕꯨꯅ ꯍꯥꯏꯈꯤꯗꯣꯏꯅꯦꯕ ꯈꯖꯤꯛꯇꯪꯗ ꯀꯣ ꯃꯤꯑꯣꯏꯕ ꯑꯃꯒ ꯅꯪꯒ ꯍꯌꯦꯡꯋꯥꯏ ꯗꯤꯜ ꯇꯧꯅꯕꯗ ꯑꯣꯏꯔꯣ ꯍꯥꯟꯅ ꯇꯥꯎꯕ ꯔꯨꯝꯁꯤꯗꯅꯦ ꯅꯪ ꯂꯩꯍꯜꯂꯦ ꯑꯗꯣ ꯈꯪꯍꯜꯂꯣꯕ ꯌꯥꯔꯒꯗꯤꯅꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯀꯣ ꯑꯩ ꯍꯥꯏꯖꯔꯝꯃꯒꯦ ꯌꯥꯔꯤꯈꯩꯅꯦ ꯂꯥꯁꯇ
ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯥꯁꯇ ꯀꯣ ꯂꯥꯁꯇ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯦꯔꯣꯒꯤꯗꯤ ꯂꯥꯁꯇꯅ ꯑꯃ ꯂꯩꯇ꯭ꯔꯣ ꯗꯦꯠꯁ ꯀꯤ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯦꯅꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯁꯥꯎꯔ ꯐꯅꯌꯥꯝ ꯂꯥꯛꯁꯅꯨ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯐꯖꯅ ꯍꯥꯏꯍꯜꯂꯣ ꯀꯣ ꯑꯦꯅꯤꯊꯤꯡ ꯀꯣ ꯁꯦꯂꯔꯤꯒꯤ ꯑꯣꯏꯒꯦꯔꯥ ꯂꯤꯞꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯊꯕꯛꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯅꯪ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯄꯔꯐꯣꯔꯃꯦꯟꯁꯀꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯀꯣ ꯅꯪ ꯍꯦꯛꯇ ꯁꯥꯎꯖꯜꯂꯨꯅꯣꯕ ꯑꯁ ꯅꯪ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯗꯥꯁꯨ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯥꯏꯅꯀꯣ ꯑꯣꯐꯤꯁ ꯐꯪꯉꯤ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇꯦ ꯑꯗꯨ ꯇꯧꯏ ꯊꯕꯛ ꯐꯪꯉꯤ ꯇꯧꯗꯦ ꯇꯣꯂꯣꯞꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯃꯤꯕꯅꯀꯣ ꯁꯤ ꯃꯤꯑꯣꯏꯕ ꯂꯣꯏ ꯍꯥꯏꯅꯕꯅꯦꯕ ꯀꯤꯔꯟꯁꯨ ꯈꯔ ꯇꯧꯔꯝꯒꯅꯤꯀꯣ ꯀꯣ ꯇꯧꯗ꯭ꯔꯣ ꯁꯨꯇꯤꯅ ꯃꯔꯣꯟ ꯑꯃ ꯂꯧꯔꯤꯕ ꯁꯦꯜꯁꯅ ꯑꯝꯇ ꯇꯧꯗꯦ ꯊꯕꯛꯅ ꯑꯝꯇ ꯇꯧꯗꯦ ꯀꯔꯤꯅꯣ ꯅꯪ ꯄꯥꯝꯃꯤꯁꯤꯕꯨ ꯀꯥꯏꯅꯀꯣ ꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦꯅꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯕꯨ ꯁꯦꯜꯁꯀꯁꯦ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯃꯥ ꯍꯥꯏꯍꯜꯂꯣꯕ ꯇꯥꯊꯣꯛꯎ ꯇꯥꯔꯣ 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 ꯂꯥꯁꯇ ꯅꯪ ꯇꯞ ꯂꯥꯎ ꯀꯣꯠꯀꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯁ ꯐꯔꯛ ꯇꯥꯏꯑꯦ ꯍꯟꯗꯛꯁꯤꯗꯤꯅꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯁꯤꯒꯦ ꯍꯪꯗꯣꯛꯑꯣꯕ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯗꯨ ꯁꯤꯖꯤꯟꯅꯔꯛꯀꯗꯕ ꯑꯗꯨꯝ ꯅꯪꯒꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯒꯦꯗꯤ ꯌꯥꯔꯣꯏꯕꯀꯣ ꯃꯥꯒꯤꯁꯨ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯑꯃ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪ ꯄꯨꯊꯣꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯐꯖꯅ ꯇꯥꯔ ꯃꯇꯨꯡꯗꯅꯤꯀꯣ ꯀꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯑꯁꯣꯏꯕ ꯀꯣ ꯇꯥꯊꯣꯛꯑꯕꯁꯨ ꯉꯥꯛꯇꯪ ꯂꯣꯏꯅꯃꯛ ꯇꯥꯔ ꯃꯇꯨꯡꯗ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥ ꯎꯪꯅ ꯇꯥꯅꯤꯕ ꯀꯣ ꯁꯤꯒꯤ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯤꯃꯗꯤ ꯑꯦꯕ꯭ꯔꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯀꯣ ꯅꯤꯗꯁ ꯇꯨ ꯂꯔꯟ ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯍꯥꯟꯅ ꯇꯥꯕ ꯁꯤ ꯀꯥꯏꯗꯤ ꯇꯝꯃꯛꯀꯅꯤ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤꯗꯒꯤ ꯍꯥꯟꯅ ꯇꯝꯃꯨ ꯀꯁꯇꯃꯔꯗꯩ ꯅꯠꯇꯦꯀꯣ ꯏꯝꯄ꯭ꯂꯣꯌꯤꯗꯒꯤ ꯍꯥꯟꯅ ꯇꯝꯒꯗꯕ ꯅꯪ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯝꯇ ꯇꯥꯗ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯇꯨꯡ ꯀꯣꯏꯅ ꯂꯩꯒꯗ꯭ꯔꯥ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯀꯃꯤꯇꯦꯠ ꯁꯣꯏꯔꯛꯑꯅꯤ ꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯣꯁꯁꯦ ꯑꯁ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃ ꯉꯥꯡꯕꯗꯨꯕꯨ ꯍꯥꯏꯔꯛꯀꯅꯤꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯁꯣꯏꯔꯦ ꯑꯗꯨꯅ ꯂꯤꯁꯅꯤꯡ ꯁ꯭ꯀꯤꯜꯁꯦ ꯌꯥꯝ ꯃꯨꯟꯅ ꯇꯥꯕ ꯑꯃ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔ ꯈꯨꯝꯕꯤꯕ ꯑꯃ ꯗꯦꯟ ꯑꯣꯡꯂꯤ ꯅꯪ ꯂꯥꯏꯐꯁꯤꯁꯨ ꯀꯌꯥꯝ ꯆꯦꯟꯖ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯣꯏ ꯍꯣꯔꯦꯟ ꯅꯣꯏ ꯕꯣꯏ ꯐ꯭ꯔꯦꯟꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯅꯦ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯁꯨꯝ ꯇꯥꯎꯕ ꯅꯨꯡꯁꯤꯅꯗ ꯀꯥꯏꯅꯀꯣ ꯑꯗꯣ ꯃꯤꯅ ꯇꯥꯎ ꯍꯥꯏꯔꯒ ꯔꯦꯁꯄꯣꯟꯁꯇ ꯀꯩꯝ ꯈꯨꯝꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯃ꯭ꯌꯨꯠꯇ ꯊꯝꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯩ ꯅꯝꯕꯔ 5 ꯁꯦꯟꯁ ꯑꯣꯐ ꯀꯨꯔꯤꯌꯣꯁꯤꯇꯤ ꯀꯣ ꯁꯤꯁꯤꯃ ꯍꯥꯞꯆꯤꯟꯒꯗꯕ ꯉꯁꯤꯗꯒꯤ ꯁꯤꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯀꯩꯅꯣ ꯐꯤꯒꯔꯤꯡ ꯑꯥꯎꯠ ꯁꯝꯊꯤꯡ ꯑꯅ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯌꯥꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯁꯤꯒꯦ ꯅꯪꯒꯤ ꯀꯩꯅꯣ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯄꯤꯁꯟꯗꯕ ꯑꯁ ꯅꯪ ꯊꯣꯛꯇꯧꯔꯣ ꯑꯗꯨꯒ ꯑꯩ ꯁꯤ ꯇꯥꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯁ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ ꯑꯁ ꯀꯃꯥꯏꯅ ꯇꯥꯍꯟꯁꯤꯒꯦ ꯁꯅꯥ ꯑꯩꯈꯣꯏ ꯁꯤ ꯁꯣꯏꯈ꯭ꯔꯤꯁꯦ ꯃꯁꯤ ꯁꯣꯏꯗꯅꯕ ꯑꯝꯇ ꯇꯧꯁꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯀꯣ ꯅꯪꯉꯣꯟꯗꯅꯦ ꯗ꯭ꯔꯤꯚꯟ ꯑꯃ ꯌꯥꯎꯍꯟꯅꯤꯡꯉꯦꯕ ꯑꯁ ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯇꯝꯃꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦꯗꯅ ꯂꯔꯅꯤꯡ ꯃꯣꯠꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯒꯤ ꯈꯪꯅꯤꯡꯕ ꯇꯥꯅꯤꯡꯕ ꯑꯗꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯔꯤꯖꯜ ꯄꯤꯁꯤꯒꯦ ꯅꯪ ꯈꯛꯇꯪ ꯇꯧꯕ ꯅꯠꯇꯕ ꯀꯣ ꯃꯣꯏꯗꯁꯨ ꯀꯣꯏꯁꯟ ꯍꯪꯉꯧ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯁꯦ ꯁꯅꯛꯁꯦ ꯁꯣꯏꯔꯦꯅꯦꯍꯦ ꯑꯩꯈꯣꯏ ꯇꯤꯝꯁꯤꯕꯨ ꯀꯗꯥꯏ ꯁꯣꯏꯔꯤꯖꯥꯅꯣ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯃꯤꯟꯅꯁꯤꯒꯦ ꯑꯁ ꯑꯩꯒꯤ ꯑꯁꯣꯏꯕꯗꯨꯁꯨ ꯈꯔ ꯍꯥꯏꯔꯛꯎ ꯀꯩꯗꯧꯒꯦ ꯅꯣꯏ ꯀꯩꯝꯁꯨ ꯍꯥꯏꯔꯛꯇꯦ ꯅꯪꯒꯤ ꯈꯛꯇꯪ ꯆꯠꯇꯕ ꯁꯤꯁꯦ ꯅꯪ ꯑꯣꯅꯔꯅꯦꯅ ꯅꯪꯒꯤ ꯈꯛꯇꯪ ꯆꯠꯂꯛꯑꯒꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯅꯤ ꯇꯤꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯗ ꯍꯪ ꯈꯣꯠꯅꯗꯅ ꯇꯧꯗꯅ ꯑꯁ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯌꯥꯝ ꯆꯪꯉ ꯁꯣꯜꯕ ꯇꯧꯁꯤ ꯅꯪꯒꯤꯅ ꯀꯩ ꯇꯧ ꯉꯝꯕ ꯃꯥꯒꯤꯅ ꯀꯩ ꯇꯧ ꯉꯝꯕ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯌꯥꯝ ꯄꯣꯁ ꯇꯥꯔꯛꯀꯦ ꯌꯦꯡꯉꯨ ꯑꯗꯩꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯨꯅꯣꯕ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯔꯒ ꯑꯝꯇꯪ ꯇꯧꯅꯦ ꯑꯗꯨꯗ ꯇꯧꯔꯛꯇ꯭ꯔꯗꯤꯅ ꯐꯥꯏꯌꯔ ꯇꯧꯊꯣꯛꯑꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣ ꯃꯉꯣꯟꯗ ꯅꯪ ꯆꯍꯤ ꯑꯃꯗ ꯍꯧꯖꯤꯛ ꯅꯪ ꯍꯧꯖꯤꯛ ꯀꯩꯅꯣ ꯊꯤꯔꯦꯅ ꯈꯜꯂꯣꯕ ꯂꯦꯠꯁ ꯁꯦ ꯂꯨꯄꯥ 50,000 ꯊꯤꯔꯦꯅ ꯈꯜꯂꯣꯕ ꯆꯍꯤ ꯑꯃꯗ ꯃꯉꯣꯟꯗ ꯑꯩꯅ ꯁ꯭ꯄꯦꯟ ꯇꯧꯗꯣꯏꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ 3 lakhs 4 lakhs ꯑꯩ ꯀꯩꯗꯧꯕꯩ ꯑꯗꯨ ꯐ꯭ꯔꯤꯗ ꯊꯤꯗꯣꯏꯅꯣ ꯑꯩꯅ ꯁꯤ ꯊꯕꯛꯁꯦ ꯑꯝꯇ ꯇꯧꯕꯤꯌꯨꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯔ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂ ꯇꯧꯔꯛꯑꯔꯣꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯏꯝꯄ꯭ꯂꯣꯌꯤꯗꯨꯗꯤ ꯌꯥꯔꯒꯗꯤ ꯐꯥꯏꯌꯔ ꯇꯛ ꯇꯧꯊꯣꯛꯀꯣ
ꯀꯣ ꯑꯁ ꯅꯪꯗꯤ ꯑꯁ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯀꯣ ꯑꯁ ꯑꯩ ꯅꯨꯄꯤ ꯃꯁꯛꯀ ꯈꯔ ꯐꯖꯔꯕ ꯇꯥꯟꯊꯣꯛ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯐꯤꯜ ꯇꯧꯈ꯭ꯔꯦꯕ ꯊꯥꯏꯅ ꯋꯦ ꯕꯦꯛ ꯏꯟ 2020 ꯅꯨꯄꯤꯁꯦ ꯃꯁꯛꯇꯩ ꯐꯖꯕ ꯑꯃ ꯍꯥꯏꯔ ꯇꯧꯁꯤꯜꯂꯕ ꯍꯥꯏꯕꯗ ꯏꯀꯥꯏꯔꯕ ꯑꯩꯁꯦ ꯅꯝꯗꯅ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯀꯣ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯊꯤꯕ ꯀꯣ ꯑꯩ ꯏꯃꯥꯟꯅꯕꯩ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯀꯣ ꯑꯩ ꯇꯥꯟꯊꯣꯛꯄ ꯁꯨꯡ ꯉꯝꯗ꯭ꯔꯦꯕ ꯀꯣ ꯂꯥꯁꯇꯗꯤ ꯀꯩꯗꯧꯔꯦ ꯚꯥꯏ ꯅꯪꯒꯤ ꯅꯪ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯊꯤꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏꯅ ꯍꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯕꯤꯖꯤꯅꯦꯁꯇꯣ ꯃꯥꯒꯤ ꯁꯔꯚꯥꯏꯚꯦꯜ ꯃꯣꯗꯀꯤꯗꯃꯛꯇ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯄꯩꯁꯥ ꯄꯤꯕꯗꯣ ꯑꯩ ꯉꯝꯃꯣꯏꯕ ꯑꯥꯏ ꯅꯤꯗ ꯀꯃꯤꯠꯃꯦꯟ ꯐ꯭ꯔꯣꯝ ꯃꯥꯏ ꯇꯤꯝ ꯀꯣ ꯑꯗꯨꯏꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯁꯨ ꯀꯣ ꯃꯥꯁꯨ ꯇꯝꯅꯤꯡꯕ ꯑꯗꯒꯤ ꯀꯣꯆꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯛꯄꯗ ꯑꯗꯩ ꯅꯪꯅꯅꯦ ꯃꯣꯏ ꯀꯩꯝ ꯍꯩꯇ꯭ꯔꯒꯗꯤ ꯀꯣ ꯃꯣꯏꯗꯁꯨ ꯀꯣꯆ ꯇꯧꯕꯤꯌꯣꯕ ꯌꯨ ꯑꯥꯔ ꯗ ꯃꯦꯟꯇꯣꯔ ꯑꯣꯐ ꯌꯣꯔ ꯇꯤꯝ ꯃꯦꯝꯕꯔꯁ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯦꯂ꯭ꯌꯨ ꯀꯣ ꯂꯥꯁꯇ ꯑꯩꯅ ꯚꯦꯂ꯭ꯌꯨꯅ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩ ꯑꯣꯏꯅꯤ ꯑꯃꯒ ꯍꯥꯞꯆꯤꯜꯂꯝꯒꯦ ꯀꯣ ꯌꯨ ꯋꯤꯜ ꯕꯤ ꯗ ꯃꯦꯟꯇꯣꯔ ꯑꯣꯔ ꯗ ꯀꯣꯆ ꯑꯣꯐ ꯌꯣꯔ ꯀꯝꯄꯅꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯃꯦꯟꯇꯣꯔ ꯍꯥꯏꯗꯣ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗꯒꯤ ꯅꯪ ꯃꯦꯟꯇꯣꯔꯤꯡ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯌꯨ ꯑꯥꯔ ꯗ ꯀꯣꯆ ꯑꯣꯐ ꯌꯣꯔ ꯀꯝꯄꯅꯤ ꯅꯪꯅ ꯇꯧꯗꯅ ꯀꯅꯥ ꯂꯥꯛꯑ ꯇꯧꯕꯤꯗꯣꯏꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗ ꯑꯦꯕ꯭ꯔꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯀꯣ ꯑꯦꯕ꯭ꯔꯤ ꯋꯤꯛ ꯈꯨꯗꯤꯡꯒꯤ ꯀꯣ ꯀꯣꯆꯤꯡ ꯇꯧꯒꯗꯕ ꯀꯩꯒꯤꯅꯣ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯁ꯭ꯀꯤꯜꯁ ꯀꯣ ꯃꯣꯏꯒꯤ ꯀꯃꯥꯏꯅ ꯁ꯭ꯀꯤꯜꯁ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯕ ꯅꯠꯇꯕ ꯀꯣ ꯗꯦꯕꯂꯞ ꯑꯣꯏꯍꯜꯂꯛꯀꯗꯕ ꯑꯅꯧ ꯑꯅꯧꯕ ꯔꯣꯜꯁ ꯄꯤꯁꯜꯂꯨ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯨ ꯀꯣ ꯃꯣꯏꯁꯨ ꯍꯩꯅꯤꯡꯉꯛꯀꯅꯤꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃ ꯐꯤꯜ ꯇꯧꯍꯟꯒꯗꯕ ꯀꯣ ꯑꯗꯨꯒ ꯅꯪꯅ ꯀꯃꯤꯠꯃꯦꯟ ꯄꯤꯕꯗꯣ ꯁꯣꯏꯔꯛꯑꯕ ꯀꯣ ꯍꯟꯖꯟ ꯍꯟꯖꯟ ꯁꯣꯏꯖꯜꯂꯣ ꯑꯍꯥꯟꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ 3-4 times ꯁꯣꯏꯖꯜꯂꯛꯑꯕ ꯀꯣ ꯐꯥꯌꯔ ꯗꯦꯠ ꯄꯔꯁꯟ ꯏꯠꯁ ꯐꯥꯏꯟ ꯀꯩꯒꯤꯗꯃꯛꯇ ꯅꯪ ꯂꯥꯛ 3-4 ꯇꯤꯡꯗꯣꯏꯅꯣ ꯃꯉꯣꯟꯗ ꯆꯍꯤ ꯑꯃꯒꯤ ꯋꯥꯏ ꯁꯤ ꯐ꯭ꯔꯤꯔꯣ ꯏꯟꯁꯇꯤꯠ ꯑꯗꯨꯁꯨ ꯃꯤ ꯑꯃ ꯐꯖꯕ ꯑꯃ ꯍꯥꯏꯔ ꯇꯧꯈꯥꯏꯌꯨ ꯃꯥ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯉꯣꯟꯗ ꯂꯥꯛ 4 ꯊꯥꯗꯧ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯐꯣꯂꯣ ꯇꯧꯏ ꯁꯤꯒꯤꯁꯦ ꯂꯥꯁꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯣ this is the most important for me vulnerability ꯀꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯣꯀꯣ ꯑꯩꯒꯤ ꯂꯥꯁ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯁꯤꯅ the quality of being easily hurt or attacked can I open and ask for ꯁꯤ ꯑꯩ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯒꯦꯕꯀꯣ ꯁꯤꯁꯨ ꯑꯩ ꯀꯛꯊꯠꯈ꯭ꯔꯒꯦꯕ now ꯁꯤꯗ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯦꯕꯀꯣ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯦꯕ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯅꯪꯁꯨ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕ ꯅꯪ ꯑꯗꯨꯝ ꯅꯪꯅ ꯆꯨꯝꯃꯦꯗꯤ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯦ ꯚꯥꯏ ꯃꯤꯁꯇꯦꯛꯁ ꯑꯁꯤ ꯖꯒꯠ ꯁꯪꯁꯥꯔꯗ ꯇꯧꯗꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ ꯏꯁꯣꯔꯕꯨꯛ ꯂꯩꯔꯤꯗꯨꯗꯤ ꯀ꯭ꯔꯤꯁꯅꯕꯨꯛꯇ ꯅꯨꯄꯤ ꯇꯞ ꯇꯥꯏ ꯀꯣꯏꯊꯩꯗꯨꯗꯤ ꯚꯒꯋꯥꯟ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯀꯣ ꯀ꯭ꯔꯤꯁꯅ ꯍꯥꯏꯁꯤ ꯃꯥꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯃꯥꯕꯨꯛꯇ ꯔꯥꯙꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅꯦꯅ ꯍꯥꯏꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯅꯪꯁꯨ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯁꯇꯦꯛꯁꯦ ꯁꯣꯏ ꯊꯣꯛꯂꯛꯀꯅꯤꯕ ꯀꯣ ꯌꯨ ꯍꯥꯚ ꯇꯨ ꯑꯣꯄꯟꯂꯤ ꯑꯦꯛꯁꯦꯞꯇꯦꯠ ꯅꯪꯁꯨ ꯃꯤꯑꯣꯏꯕꯅꯦꯁꯦ ꯅꯁꯥꯅꯊꯟꯗ ꯌꯥꯖꯧꯕ ꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯀꯣ ꯅꯪ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯔꯅꯤ ꯅꯪꯒ ꯀꯅꯥꯝꯇ ꯄꯨꯅꯤꯡꯉꯛꯑꯔꯣꯏ ꯃꯤꯒ ꯅꯪ ꯁꯨꯝ ꯍꯥꯏꯒꯦ ꯁꯨꯝ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯀꯣ ꯑꯗꯨꯏꯗꯨꯅ ꯅꯪꯒ ꯂꯣꯏꯅꯖꯔꯤꯕ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗꯁꯨ ꯀꯣ ꯑꯁ ꯑꯩꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯔꯝꯒꯅꯤꯕ ꯑꯁ ꯅꯪꯒꯤ ꯑꯁꯣꯟꯕ ꯖꯒꯥꯗꯣ ꯍꯥꯏꯔꯨꯅꯨ ꯀꯥꯏꯅ ꯅꯣꯏ ꯇꯥꯔꯕ ꯃꯤꯅ ꯆꯥꯟꯁ ꯂꯧꯁꯤꯜꯂꯛꯀꯅꯤ ꯀꯥꯏꯅ ꯁꯝꯇꯥꯏꯝꯁ ꯇꯥꯗ꯭ꯔꯣ ꯑꯩꯒꯤ ꯑꯁꯣꯟꯕ ꯑꯃ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯑꯝꯇ ꯆꯥꯟꯁ ꯑꯝꯇ ꯂꯧꯔꯛꯎꯅꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯝ ꯁꯣꯜꯂꯦꯅ ꯀꯣ ꯑꯩ ꯃꯤꯒ ꯊꯦꯡꯅꯕꯗ ꯃꯥꯏ ꯌꯥꯝ ꯁꯣꯜꯂꯦꯅ ꯀꯣ ꯑꯩꯗꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯉꯝꯖꯗꯦ ꯀꯥꯏꯅꯀꯣ
ꯍꯦꯃꯟꯇ ꯀꯣ ꯍꯦꯃꯟꯇꯗꯤ ꯅꯨꯄꯤ ꯄꯟꯈ꯭ꯔꯒꯗꯤ ꯃꯥ ꯏꯀꯥꯏꯈ꯭ꯔꯅꯤ ꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯋꯥꯔꯤꯗꯣ ꯍꯦꯃꯟꯇ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯅꯦ ꯅꯞꯆꯣꯕꯤ ꯑꯃ ꯄꯤꯊꯣꯛꯀꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯀꯣ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯍꯥꯛꯁꯦ ꯑꯩꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯑꯩ ꯑꯁꯣꯏꯕ ꯁꯣꯏꯅ ꯂꯥꯛꯀꯅꯤꯕ ꯀꯣ ꯌꯨ ꯍꯥꯚ ꯇꯨ ꯕꯤ ꯑꯣꯄꯟꯂꯤ ꯑꯦꯛꯁꯦꯞꯇꯦꯠ ꯑꯗꯨ ꯀꯩ ꯍꯥꯏꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯄꯥꯝꯃꯤ ꯀꯣ ꯑꯩꯁꯨ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯀꯩꯝ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯀꯣ ꯑꯗꯨ ꯅꯠꯇꯕꯤ ꯅꯪ ꯌꯥꯝ ꯍꯩꯕ ꯁꯥꯔꯨꯅꯨ ꯀꯣ ꯅꯪ ꯌꯥꯝ ꯍꯩꯕ ꯁꯥꯔꯨꯔꯕ ꯁꯤꯗ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯇ꯭ꯔꯦꯞꯇ ꯑꯗꯨꯝ ꯊꯨꯔ ꯁꯤꯝꯇ ꯇꯥꯛꯄꯤꯌꯨ ꯁꯤꯝꯇ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯇꯧ ꯑꯗꯨ ꯇꯧꯕꯤꯌꯣꯅ ꯑꯗꯨ ꯇꯧꯒꯅꯨ ꯅꯪꯒꯤ ꯁꯤꯒꯤ ꯇꯤꯝꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯏꯗ꯭ꯔꯥ ꯑꯁ ꯑꯥꯏ ꯋꯥꯟꯠ ꯇꯨ ꯋꯔꯛ ꯑꯦꯁ ꯑ ꯐꯦꯃꯤꯂꯤ ꯀꯥꯏꯅ ꯑꯁ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯅꯤ ꯀꯥꯏꯅ ꯋꯥꯔꯤꯒꯤ ꯋꯥꯅꯤꯀꯣ ꯀꯗꯥꯏꯗꯤ ꯐꯦꯃꯤꯂꯤꯅꯣ ꯑꯗꯨꯁꯨ ꯕꯤꯖꯤꯅꯦꯁꯇ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅ ꯇꯥꯟꯅꯔꯀꯥꯟꯗ ꯂꯟꯆꯦꯟꯕꯤꯅ ꯑꯩ ꯀꯟꯕꯤ ꯌꯥꯄꯣꯠꯇꯦ ꯀꯥꯏ ꯀꯟꯕꯤꯗꯣꯏꯅꯣ ꯂꯟꯆꯦꯟꯕꯤꯁꯨ ꯃꯊꯨꯟ ꯅꯥꯉꯛꯅ ꯆꯦꯟꯒꯤꯅꯤ ꯍꯤꯡꯅꯕ ꯁꯤ ꯔꯤꯌꯦꯜꯇꯤꯅꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯅꯃꯥꯟꯅꯕ ꯁꯦꯡꯅ ꯇꯤꯟꯅꯒꯦꯗꯤꯀꯣ ꯄꯩꯁꯥ ꯄꯠ ꯇꯠꯂꯀꯥꯟꯗ ꯇꯤꯟꯅꯧ ꯑꯁꯦꯡꯕ ꯈꯪꯒꯗꯧ ꯀꯣ ꯑꯗꯨꯒꯤ ꯀꯣꯟꯁꯦꯞꯇꯣ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅꯅꯦ ꯑꯗꯨꯝ ꯍꯥꯏꯌꯣ ꯁꯤ ꯖꯒꯥꯁꯤꯗꯤ ꯀꯣ ꯑꯩ ꯈꯔ ꯁꯣꯜꯂꯤ ꯀꯣ ꯅꯣꯏꯅ ꯍꯩꯖꯔꯤꯕ ꯀꯣ ꯅꯣꯏ ꯅꯣꯂꯦꯖ ꯂꯩꯇꯥꯔꯗꯤ ꯄꯨꯊꯣꯔꯛꯑꯣ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏ ꯇꯤꯝ ꯑꯣꯏꯅ ꯐꯖꯅ ꯕꯤꯜ ꯇꯧꯔꯛꯁꯤꯒꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯌꯥꯝ ꯆꯪꯉꯤꯀꯣ ꯌꯨ ꯍꯦꯞ ꯇꯨ ꯕꯤ ꯚꯦꯔꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯀꯣ ꯁꯤ ꯅꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯗꯣ ꯈꯜꯂꯣ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯅꯨ never ever expected from you ꯑꯗ ꯃꯣꯏꯗ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯃꯤꯁꯇꯦꯛꯁ ꯑꯣꯏꯔꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯀꯗꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯗꯨ ꯁꯣꯏꯔꯛꯀꯅꯤꯗꯣ ꯃꯣꯏ ꯍꯥꯏꯍꯜꯂꯣꯕ ꯀꯣ ꯀꯟꯕꯤꯕꯅꯦ ꯅꯪꯒꯤ ꯇꯤꯝ ꯀꯣ ꯑꯩꯁꯨ ꯀꯟꯕꯤꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤꯀꯣ ꯑꯩꯅꯒ ꯁꯝꯇꯥꯏꯝꯁ ꯄꯨꯡ ꯈꯤꯇꯪ ꯊꯦꯡꯕꯗ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯕꯦꯛꯀꯞ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯤꯇꯤꯡ ꯈꯤꯇꯪ ꯊꯦꯡꯅꯈꯤꯕ ꯇꯥꯏꯃꯤꯡ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯣ ꯄꯨꯟꯁꯤꯗ ꯃꯤꯁꯇꯦꯛꯁ ꯂꯥꯛꯑꯗꯧꯅꯤꯅ ꯍꯥꯏ ꯑꯗꯨꯏꯗꯨꯅ ꯚꯦꯔꯤ ꯀꯥꯏꯟ ꯑꯦꯟ ꯍꯝꯕꯜ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯈꯨꯗꯤ ꯊꯤꯅꯤ ꯍꯥꯏꯁꯦ ꯀꯥꯎꯔꯅꯨ ꯑꯗꯨꯝ ꯊꯤꯔꯛꯑꯗꯧꯅꯤ ꯑꯗꯣ ꯈꯨꯗꯤ ꯊꯤꯔꯝꯗꯥꯏꯗ ꯅꯪ ꯍꯥꯟꯅ ꯄ꯭ꯔꯤꯚꯦꯟꯠ ꯇꯧꯕ ꯑꯃꯗꯤ ꯌꯥꯏꯗꯅ ꯈꯨꯗꯤ ꯊꯤꯔꯀꯥꯟꯗ ꯕꯨꯔ ꯊꯣꯛꯀꯅꯤ ꯑꯌꯣ ꯏꯃꯥ ꯍꯥꯏꯔ ꯍꯣꯁꯄꯤꯇꯥꯜ ꯌꯧꯒꯦ ꯍꯥꯏꯔꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯕꯤꯗ ꯅꯪꯉꯣꯟꯗ ꯂꯩꯖꯔꯤꯕ ꯐꯥꯔꯁ ꯑꯦꯗꯠꯇꯨꯅ ꯈꯤꯇꯪ ꯇꯧꯔꯁꯨ ꯌꯥꯏꯗꯅ ꯑꯗꯨꯏꯗꯨꯅ ꯅꯪꯒꯤ ꯇꯤꯝꯗꯣ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯇꯥꯏ ꯀꯣ ꯑꯗꯨꯒꯤꯗꯨꯅ ꯍꯦꯔꯣꯖꯤꯠ ꯎꯏꯔꯤꯁꯦ ꯎꯏꯗ꯭ꯔꯣ ꯀꯣ ꯑꯗꯨꯏꯗꯨꯅ ꯒꯦꯠ ꯔꯦꯗꯤ ꯐꯣꯔ ꯗ ꯃꯤꯁꯇꯦꯛꯁ ꯑꯗꯨ ꯌꯥꯝ ꯀꯥꯏꯟ ꯑꯣꯏꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯍꯝꯕꯜ ꯑꯗꯨꯝ ꯑꯣꯏꯕꯤꯔꯣ ꯍꯝꯕꯜ ꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣꯁꯦ ꯋꯦꯕꯤꯅꯥꯔꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ if you ꯀꯣ really want me to train you for the next 12 months ꯀꯣ I will build your solid business. This is my promise. Build your solid business in the next 12 months. In the next 1 year, ꯍꯥꯏꯔꯁꯦꯕꯀꯣ 1 year. ꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯗ ꯌꯥꯎꯕꯤꯕ ꯑꯩꯅ ꯅꯪꯕꯨ ꯃꯦꯟꯇꯣꯔ ꯇꯧꯕ ꯄꯥꯝꯃꯕ if you want me to mentoring you sida 6 days ꯌꯥꯎꯒꯦꯔꯥ ꯖꯤꯇꯅ ꯗꯟꯐꯣꯔ ꯌꯥꯎꯒꯦꯔꯥ 7 days ꯌꯥꯎꯒꯦꯔꯥ ꯁꯤꯁꯤꯅ ꯑꯩꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯅꯤꯕ only Sunday ꯑꯩꯅ ꯆꯍꯤ ꯑꯃꯗ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯒꯦꯗ ꯑꯩꯒ ꯇꯧꯃꯤꯟꯅꯁꯦꯕ I will build one successful business from scratch company register ꯅꯣꯏ ꯂꯣꯏ ꯇꯧꯃꯤꯟꯅꯅꯤ direct copy ꯇꯧꯋꯦꯅ ꯇꯧꯕꯗꯣ and you will build the business ꯁꯤ ꯀꯩ business ꯇꯧꯅꯤ I will build e-commerce business ꯁꯤꯒꯤꯁꯤꯗ e-commerce ꯄꯥꯝꯕ ꯃꯤꯒꯩ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯆꯍꯤ ꯃꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ
Sidayida nang investment lupa kya tawdo mali hamra. Guess what? Anybody guess what? 4999 ko. Khar khang ma khar zu yaw re ko. It's only like ko 4 rupees 4999 ko. Si tawga nangi e-commerce ki business ama I build tawge ba. This will be your world class business. India ka tanati ko si yon do jan. Ai zu yon ge nang zu yo lo. Ko kadai de product loni kadai de kamain tawni from world class not from India. Kadai de low dino de manung na takiba. I is the e-commerce I command harke de over. From my own experience in a Gujarat ki company in Paramatamda, we are building 48 crore in this business. I will exactly apply in this business model. See, this is called e-com entrepreneur. Sina especially e-com to work on e-com entrepreneur. Sunday da class to khai je sige only Sunday class. So no done for you so no ko the any jitna C class yo. I'll teach you the e-commerce business. Kamain toroga ko set up toge. Koi ai satra bu khar lei ko si moi to jaba. Koi jia ko. Ada yamana susitra ko. Moi na mo India based oidana. But world class ma kamaina yolakani kai yolakani. The second e-commerce kadan te ko. I will teach you my affiliate marketing. World class. See affiliate marketing is na Manipur tong na affiliate marketing is na one time neighbor. One time yolaga my commission khar phang do neighbor. Natra. This is affiliate marketing or state of Manipur. Koi na sinatawa. I want lifetime income. Sijma koi ga khena ni. Lifetime income je kadai di lei do no kamain tok do no. Sidai da mo pot yon pham jung lei ko. Sijna traffic neighbor. World class on Torque hai targadi traffic yam lego ma'am. I'll give you 5 ways of traffic to sell your affiliate product. Sida product kay khani Apple, Nike, Adidas. World of huzik kay quite hot oy. Sige jima ko world class affiliate marketing sida hayoro. Ko sige ani jik tang tong matamda punsigi nang income wabring. This is only 499 rupees. If you wanted to build this, one successful business, either nang affiliate marketing the master to have affiliate marketing I don't teach like just for like no I will build something solid from scratch. I do tony nang su business हम कमाइन register तौरकनी नियम चुमना कमाइना एगी multiple stream of income कमाइन थमोगनी को सीजमा को I wanted to invite you every single day को multiple stream of income जे minimum द अहुम को beginners के दे अहुम तंग थमो this is fine सिदेगी ना minimum द को याम द्रव द पॉलिसिंग अहुम द लाओ को 3K हारोगा सिनंग lifetime लगता है नंग हरारोइद्रा Yamba yam the talk rover. Nang a heck seedry book that Nanga Tominariba, Midugi, Mana heck hingy book, Nang si targadi, Benzin Sati Unigo. This is multiple source of income. And to me, quick reaction link to Hadra. Okay. Ado Sigi Potse, and 499 per month cost that housewife Loinamak Manipur, Konagi product. We will sell in the world 15 countries that we put your name. India is only, but apart from the world, world gi, Pitrivigi, country trangada Manipures has a poto kamay yon gedo. I'll build a system. Second, India manungi kachin koya mayada kamaina hui poche yon sige.
ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯑꯩꯅ ꯁꯤꯗ ꯌꯥꯎꯔꯣꯏꯗ꯭ꯔꯦ ꯑꯩ ꯃꯍꯥꯔꯥꯁꯇ꯭ꯔꯗꯤ ꯌꯥꯎꯔꯣꯏꯀꯣ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯩꯅꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛꯇ ꯌꯣꯟꯕ ꯌꯥꯔꯣꯏꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯀꯦꯔꯤ ꯕꯦꯒ ꯌꯣꯟ ꯇꯥꯔ ꯅꯪ ꯐꯥꯏꯟ ꯊꯤꯔꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯀꯣ ꯌꯨ ꯒꯦꯠ ꯑ ꯐꯥꯏꯟ ꯐ꯭ꯔꯣꯝ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯣꯔꯃꯦꯟꯠ ꯀꯣ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯑꯩ ꯃꯅꯨꯡꯗ ꯇꯥꯛꯀꯦ ꯕꯠ ꯈꯪꯗꯪ ꯈꯪꯉꯣꯕ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯀꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯏ ꯀꯃꯔꯁ ꯕꯤꯖꯤꯅꯦꯁ ꯑꯃ ꯐꯖꯅ ꯆꯍꯤ ꯑꯃꯁꯤꯗ ꯀꯃꯥꯏꯅ ꯁꯥꯒꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯦꯠꯁꯦ ꯑꯩꯁꯨ ꯆꯞ ꯃꯥꯟꯅ ꯁꯥꯒꯦ ꯅꯪꯁꯨ ꯁꯥꯎꯕ ꯑꯗꯣ ꯁꯥꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯍꯥꯟꯅ ꯄ꯭ꯔꯨꯐꯇꯤ ꯇꯧꯔꯒꯦꯕ ꯅꯣꯏꯗ ꯁꯤ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯋꯦꯗ ꯑꯩꯕꯨꯗꯤ ꯀꯨꯏꯔꯔꯣꯏ ꯉꯁꯤ ꯈꯔ ꯅꯝꯃꯤꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯇꯧꯊꯣꯛꯀꯦ ꯑꯗꯨꯒ ꯅꯣꯏ ꯌꯦꯡꯉꯣꯕ ꯑꯁꯤꯅ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯗ ꯍꯧꯖꯤꯛ ꯊꯥ ꯑꯃꯗ 4.8 lakhs ꯀꯣ ꯀꯃꯥꯏꯅ ꯇꯥꯟꯒꯦꯗ ꯅꯣꯏꯗ ꯎꯠꯀꯦꯕ ꯁꯤ ꯋꯥꯔꯜꯅꯤꯀꯣ ꯖꯁ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯀꯣ ꯄꯔ ꯃꯟꯊ ꯑꯩ ꯕꯤꯖꯤꯅꯦꯁ ꯌꯥꯎꯗ꯭ꯔꯤꯁꯤꯗ ꯗꯤꯁ ꯏꯁ ꯀꯣ ꯑꯗꯣ ꯁꯤ ꯃꯄꯥꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯣ ꯑꯜꯁꯣ ꯏꯟꯁꯥꯏꯠ ꯑꯗꯣ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯋꯤꯅ ꯍꯥꯏꯔꯒ ꯄꯣꯠ ꯑꯝꯇꯪ ꯌꯣꯟꯖꯜꯂ ꯂꯣꯏꯕꯗꯨ ꯗꯦꯠꯁ ꯅꯣꯠ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯗꯦꯠꯁ ꯑ ꯇ꯭ꯔꯥꯟꯖꯦꯛꯁꯅꯦꯜ ꯕꯤꯖꯤꯅꯦꯁ ꯋꯥꯟ ꯇꯥꯏꯝ ꯈꯛ ꯂꯩꯔ ꯂꯣꯏꯁꯟꯈ꯭ꯔꯒꯗꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯔꯤꯀꯔꯤꯡ ꯑꯣꯏꯅ ꯆꯥꯒꯗꯕ ꯔꯤꯀꯔꯤꯡ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ 2,000ꯗ ꯂꯥꯛꯑꯣ 3ꯗ ꯂꯥꯛꯑꯣ ꯑꯥꯏ ꯑꯦꯝ ꯍꯦꯄꯤ ꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯅ ꯍꯦꯛ ꯍꯤꯡꯉꯤꯕꯨꯛ ꯂꯥꯛꯆ ꯇꯥꯔꯒꯗꯤ ꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯀꯣ ꯑꯗꯨꯏꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯌꯥꯝꯅ ꯌꯥꯎꯕꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯁꯨꯞꯅꯒꯤ ꯊꯥ ꯑꯝꯗ 499 ꯈꯤꯇꯪ ꯊꯤꯌꯨ ꯁꯤꯗ ꯑꯦꯕ꯭ꯔꯤ ꯄꯔꯁꯟ ꯅꯍꯥꯟꯒꯩ ꯅꯣꯏꯅ ꯄ꯭ꯔꯥꯏꯁ ꯇꯥꯡꯉꯤ ꯇꯥꯡꯉꯤꯅ ꯍꯥꯏꯗꯣ ꯀꯣ ꯁꯤꯒꯤ ꯂꯨꯄꯥ 499 ꯁꯤꯗꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯀꯣ ꯅꯪ ꯊꯥ ꯑꯝꯗ ꯌꯦꯟ ꯆꯥꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯀꯣ ꯆꯤꯀꯟ ꯀꯤꯂꯣ ꯑꯃꯅ ꯍꯦꯟꯕꯅꯦ 1 kg ꯅꯪ ꯑꯗꯨꯝ ꯕ꯭ꯔꯣꯛꯇ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯕꯤꯜ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯌꯨ 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 ꯂꯥꯛꯄꯗꯣ ꯑꯩꯅ ꯁꯤꯗ ꯄꯩꯁꯥ ꯊꯤꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯥꯏ ꯋꯥꯟ ꯑꯣꯟꯂꯤ ꯁꯤꯔꯤꯌꯁ ꯄꯤꯄꯜ ꯇꯨ ꯖꯣꯏꯟ ꯗꯤꯁ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯍꯩꯒꯦꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯔꯣ ꯀꯣ 499 ꯄꯔ ꯃꯟꯅꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯅꯠꯇꯦ ꯀꯣ ꯄꯔ ꯃꯟꯇ ꯀꯣ ꯖꯁ 499 ꯈꯛ ꯊꯤꯔꯣ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯁꯟꯗꯦꯒꯤ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯅꯤ only for e-commerce business and affiliate marketing affiliate marketing ꯗ ꯑꯩꯅ ꯁꯤꯗ ꯊꯥ ꯑꯅꯤ ꯃꯈꯥꯏ ꯍꯥꯟꯅ ꯇꯥꯛꯀꯦꯕꯀꯣ ꯁꯤꯗ ꯍꯥꯟꯅ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯣ ꯑꯗꯨꯒ ꯏ-ꯀꯃꯔꯁꯇ ꯄꯩꯁꯥ ꯊꯥꯗꯔꯛꯑꯣꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯤꯗꯩ ꯇꯥꯛꯀꯅꯤꯕ ꯑꯩ ꯁꯤ ꯀꯅꯥꯗꯩ ꯇꯝꯃꯤ I learn from big strides ꯀꯣ ꯅꯣꯏ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯩ ꯕꯤగ్ ꯁ꯭ꯇꯥꯔꯁ ꯈꯤꯇꯪ ꯎꯈꯤꯕ꯭ꯔꯥ ꯊꯥꯏꯅ ꯀꯣ ꯑꯗꯨꯒꯤꯗꯣ ꯁꯤꯒꯤ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯃꯥꯅ ꯅꯣꯡꯃꯗ ꯀꯃꯥꯏꯅ $1 million ꯀꯃꯥꯏꯅ ꯇꯥꯟꯒꯦ ꯑꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯑꯩꯅ ꯄꯥꯏꯔ ꯇꯥꯛꯇꯣꯏꯁꯤ ꯁꯤꯁꯤꯅ ꯀꯣ ꯁꯨꯞꯅꯒꯤ 499 ꯊꯤꯔꯣ ꯀꯣ ꯊꯥ ꯑꯃ ꯁꯤ ꯑꯣꯛꯇꯣꯕꯔꯗꯩ ꯍꯧꯒꯗꯕ ꯀꯣ ꯑꯗꯨꯅ ꯏ ꯀꯃꯔꯁꯀꯤ ꯕꯤꯖꯤꯅꯦꯁ ꯑꯣꯟꯂꯥꯏꯟꯗ ꯑꯩ ꯀꯃꯥꯏꯅ ꯁ꯭ꯇꯣꯔ ꯑꯃ ꯁꯥꯔꯛꯀꯅꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯥꯏꯗꯩ ꯇꯧꯔꯛꯀꯅꯤ ꯄꯦꯀꯦꯖꯤꯡ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯂꯦꯕꯦꯂꯤꯡ ꯀꯃꯥꯏꯅ ꯅꯞꯀꯅꯤ ꯁ꯭ꯇꯤꯀꯔ ꯀꯃꯥꯏꯅ ꯅꯞꯀꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯂꯧꯐꯝ ꯂꯩ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯅꯪ ꯇꯧ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕ ꯃꯅꯤꯄꯨꯔꯗꯒꯤꯀꯣ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯔꯛꯀꯦ ꯌꯨ ꯂꯚ ꯏꯠ ꯁꯤ ꯏꯁ ꯗꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯀꯅꯥꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯐꯇ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯥꯅꯤ ꯀꯣ ꯁꯤꯗꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯗꯣꯏꯕ ꯀꯩꯅꯣꯒꯤ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯣꯔꯣ ꯃꯌꯥꯝ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯀ꯭ꯂꯥꯏꯟ ꯑꯣꯏꯗꯣꯏꯕ ꯀꯣ ꯃꯩꯇꯩꯒꯤ ꯆꯅꯨꯔꯥꯗ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅꯦꯕ ꯑꯣꯜꯔꯦꯗꯤꯒꯤꯁꯨ ꯐꯥꯎꯔꯦ ꯒꯣꯔꯃꯦꯟꯅꯁꯨ ꯈꯪꯉꯤ ꯌꯥꯝꯅ ꯄ꯭ꯔꯣꯄꯔ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ GST ꯔꯦꯖꯤꯁꯇꯔ ꯇꯧꯗꯅ ꯁꯣꯞ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯅ ꯑꯗꯒꯤ ꯂꯣꯒꯣ ꯂꯩꯔꯝꯗꯅ ꯐꯖꯅ ꯇꯧꯊ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯁꯣꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯩꯅꯕꯤꯗꯣ ꯈꯪꯉꯤꯗꯅ ꯑꯃꯗꯣ ꯁ꯭ꯇꯦꯞ ꯅꯝꯕꯔ 1ꯗ ꯍꯧꯐꯝꯗꯣ ꯑꯗꯨ ꯇꯧꯗꯕ ꯑꯗꯨꯒꯤ ꯀꯣ ꯑꯗꯨꯏꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯌꯥꯝꯅ ꯖꯣꯏꯟ ꯇꯧꯁꯤꯜꯂꯛꯑꯣ ꯀꯣ ꯑꯗꯨꯒ I will teach you ꯀꯩꯅꯣ ꯄꯨꯟꯁꯤꯗ ꯅꯣꯏꯅ ꯕ꯭ꯔꯣꯛ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯣ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯥꯛꯀꯦꯗ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒ ꯅꯣꯏꯅ ꯅꯍꯥꯟꯗꯩ ꯇꯝꯃꯝꯕ ꯃꯅꯤꯄꯨꯔꯗ ꯎꯔꯤꯕ ꯑꯦꯐ꯭ꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯗꯨꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯌꯦꯡꯉꯣ ꯀꯣ ꯌꯨ ꯑꯥꯔ ꯂꯔꯅꯤꯡ ꯗ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯄ꯭ꯔꯗꯛ ꯑꯩꯁꯨ ꯋꯥꯔꯜ ꯀ꯭ꯂꯥꯁꯀꯤ ꯄ꯭ꯔꯗꯛ ꯇꯝꯃꯛꯄꯅꯤꯅ ꯅꯣꯏꯗꯁꯨ ꯑꯩ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯄꯤꯅꯤꯕ ꯁꯥꯏꯒꯤ ꯂꯣꯀꯦꯜꯒꯤꯗꯤ ꯁꯨꯡꯗꯣꯛ ꯇꯧꯔꯣꯏ ꯈꯦꯠꯁꯨ ꯈꯦꯠꯅꯅꯤ ꯑꯁꯤꯁꯤꯅ
ꯑꯩꯅ 660 ꯗꯦꯖꯇꯗꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯈꯩꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯋꯥꯏꯐꯈꯩꯅ ꯐꯤ ꯌꯣꯟꯕꯗꯨꯗꯤ ꯑꯩ ꯁꯤꯁꯇꯦꯝ ꯂꯣꯏ ꯑꯩ ꯄꯤꯕꯤꯅꯤꯕ ꯀꯣ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨ ꯅꯤꯗ ꯑꯦꯟ ꯑꯞꯒ꯭ꯔꯦꯗ ꯚꯔꯖꯟ ꯀꯣ ꯑꯗꯨ ꯁꯤꯒꯤꯁꯤꯃ ꯃꯌꯥꯝꯅ ꯁꯤ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯦ ꯁꯤꯅ ꯇꯣꯉꯥꯜꯂꯤꯀꯣ ꯗꯟ ꯐꯣꯔ ꯇꯣꯉꯥꯜꯂꯤ ꯁꯤꯖꯦꯁ ꯇꯣꯉꯥꯜꯂꯤ ꯑꯣꯡꯂꯤ ꯏ ꯀꯃꯔꯁ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯝꯅꯤ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯄ꯭ꯔꯣꯗꯨꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯅꯤ ꯁꯤ ꯇꯝꯅꯤꯡꯉꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯖꯁ 499 ꯊꯤꯔꯣ ꯑꯗꯨꯒ ꯊꯥ ꯑꯃꯗꯩ ꯀ꯭ꯂꯥꯁ 3 ꯇꯥꯛꯀꯅꯤ 4 ꯇꯥꯏꯝꯁ ꯁꯟꯗꯦꯒꯤ ꯄꯨꯡ 9ꯗ ꯀꯣ ꯑꯗꯣ ꯆꯍꯤ ꯑꯃꯗꯅꯦ ꯅꯪꯁꯨ ꯄꯩꯁꯥ ꯇꯥꯟꯖꯔꯣ ꯁꯤꯗꯩ ꯈꯖꯤꯛ ꯈꯖꯤꯛ ꯀꯣ ꯑꯗꯣ ꯗꯣꯂꯔꯗ ꯇꯥꯟꯁꯦꯕ ꯅꯣꯏ ꯔꯨꯄꯤꯁꯇ ꯇꯥꯟꯕꯁꯨ ꯌꯥꯎꯅꯤ ꯑꯗꯣ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀꯣ US ꯗꯣꯂꯔꯗ ꯇꯥꯟꯈꯥꯏꯁꯦꯕ ꯁꯤꯅ ꯑꯃꯨꯛ ꯋꯥꯔꯜ ꯀ꯭ꯂꯥꯁꯇꯅꯦ ꯃꯇꯦꯡ ꯈꯛꯇꯪ ꯅꯣꯏꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯖꯧꯕ ꯀꯣ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯎꯔꯛꯑꯒ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯅꯣꯛꯀꯅꯤꯕ ꯀꯔꯤꯅꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯤꯡꯉꯦ ꯑꯗꯨꯅ ꯁꯤꯅ ꯁꯥꯏꯠꯇ ꯊꯝꯃꯣ ꯀꯣ ꯑꯗꯩ ꯁꯤ ꯇꯧꯔꯣ ꯅꯁꯥꯒꯤ ꯄ꯭ꯔꯗꯛ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯁꯤꯅꯤ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯑꯣꯀꯦ ꯁꯣ ꯁꯤꯒꯤꯁꯦ ꯀꯣ ꯑꯩꯅ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯔꯒꯗꯤ ꯀꯣ ꯃꯌꯥꯝ ꯃꯟꯁꯤꯃꯤ ꯁꯤ ꯂꯤꯡꯛꯇꯣ ꯑꯝꯇ ꯊꯥꯗꯔꯛꯀꯦꯔꯣ ꯑꯣꯛꯇꯣꯕꯔ 1ꯁꯇꯒꯤ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯇꯝꯍꯧ ꯀꯣ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯒ ꯏ ꯀꯃꯔꯁꯀ ꯐꯖꯅ ꯇꯝꯃꯣ ꯊꯥꯡꯗ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯀꯩꯅꯣ ꯅꯣꯏ ꯌꯦꯟ ꯆꯥꯕ ꯉꯥ ꯆꯥꯕꯗ ꯂꯪꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯖꯔꯅꯤꯗ ꯄꯩꯁꯥ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯏꯟꯚꯦꯁ ꯇꯧ ꯅꯁꯥꯗ ꯀꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ 499 ꯍꯥꯏꯗꯣ academy.asur.com ꯁꯤꯒꯤꯁꯤꯃ ꯀꯣ ꯇꯞꯄꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯩꯁꯤꯗ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯒ ꯏ ꯀꯃꯔꯁ ꯕꯤꯖꯤꯅꯦꯁꯀ ꯑꯩ ꯍꯥꯞꯆꯤꯜꯂꯛꯀꯦꯕ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯇꯥꯛꯊꯔꯛꯀꯦꯕ ꯁꯤꯁꯤꯅ ꯀꯣ ꯑꯗꯨꯅ ꯗꯤꯁ ꯏꯁ ꯃꯥꯏ ꯁ꯭ꯄꯦꯁꯦꯜ ꯃꯦꯁꯦꯖ ꯑꯗꯣ ꯑꯣꯛꯇꯣꯕꯔ 1 ꯍꯦꯛ ꯌꯧꯁꯟꯈ꯭ꯔꯒꯗꯤ ꯑꯩ ꯀꯅꯥꯝ ꯂꯧꯔꯣꯏ ꯁꯤꯗꯤ ꯃꯀꯣꯛꯇ ꯌꯥꯎꯍꯧꯒꯗꯕ ꯃꯔꯛꯇ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯂꯥꯁ ꯑꯋꯥꯔꯗ ꯍꯦꯛꯇ ꯆꯦꯜꯂꯛꯄꯤꯗꯣ ꯍꯌꯦꯡ ꯑꯦꯗꯃꯤꯁꯟ ꯂꯣꯏꯗꯣꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯌꯦꯡ ꯇꯧꯁꯟꯕꯤꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯀꯣ ꯍꯧꯖꯤꯛꯀꯤ ꯇꯧꯍꯧꯔꯣ ꯀꯣ ꯃꯤ ꯑꯣꯜꯔꯦꯗꯤ ꯁꯤꯗ ꯌꯥꯎꯅꯕ ꯌꯥꯎꯔꯦ ꯑꯗꯨꯝ ꯀꯣ ꯁꯦꯜꯁ ꯑꯩ ꯀꯣꯟꯅ ꯎꯠꯂꯒꯦ ꯀꯣ ꯁꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯤ ꯈꯤꯇꯪ ꯇꯞꯄꯤꯅꯦ ꯂꯟꯆꯦꯟꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯌꯥꯝ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯑꯃꯨꯛꯇ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯇꯤꯝꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯣ we will help you in order to join this program affiliate marketing and e-commerce business ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ 12 monthsꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯃꯌꯥꯝ ꯂꯧꯔꯣ ꯁꯤꯅ apart from 60 days ꯇꯩ ꯇꯣꯉꯥꯜꯂꯒ ꯑꯗꯣ ꯁꯨꯏꯇꯥꯟ ꯑꯣꯏꯅ ꯇꯧꯔꯝꯕ ꯑꯦꯐ꯭ꯂꯦꯠꯇꯨ ꯁꯤꯒ ꯈꯦꯠꯅꯩꯀꯣ ꯅꯣꯏꯒꯤ ꯑꯃ ꯀꯩꯅꯣꯗꯣ ꯂꯔꯟ ꯌꯥꯝ ꯐꯝꯕꯗꯣ ꯃꯤꯡꯗꯤ ꯄꯜꯂꯅꯨ ꯀꯣ ꯂꯔꯟ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯅ ꯑꯦꯛꯆꯨꯋꯦꯜ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯑꯃ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯈꯥꯏꯔꯛꯇꯣꯏꯅꯣ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯑꯗꯨꯅꯤꯗ ꯑꯩꯒꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯇꯞꯄꯦ ꯃꯦꯝ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯁꯇꯦꯝꯒꯤ ꯑꯣꯏꯅ ꯇꯧꯄ ꯃꯥꯜꯂꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯂꯩ ꯋꯤ ꯀꯣꯜ ꯑꯦꯁ ꯀꯣ ꯁꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕ ꯌꯥꯏ anywhere in the world ꯀꯣ this is our application ꯁꯤꯗ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯅꯤ ꯑꯩ ꯂꯤꯡꯛꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯅꯨꯡꯗ ꯑꯩ ꯊꯥꯗꯔꯛꯀꯦ ꯖꯣꯏꯟ ꯇꯧꯔꯣ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁ ꯑꯗꯨꯒ SPC ꯑꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯅꯤꯄꯨꯔ ꯆꯦꯂꯦꯟꯖꯇ ꯍꯧꯖꯤꯛ ꯑꯩ ꯀꯟꯅ ꯇꯥꯛꯏꯕꯀꯣ ꯑꯗꯨꯃꯒ ꯃꯌꯥꯝ ꯔꯦꯀꯣꯔꯗꯤꯡ ꯐ꯭ꯔꯤꯗ ꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯀꯣ ꯋꯤ ꯋꯦꯜꯀꯝ ꯌꯨ एवरीवन ꯑꯗꯣ ꯂꯤꯡꯛꯇꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯊꯥꯗꯔꯛꯑꯦꯗꯅ ꯁꯤꯕꯥꯅꯟꯗꯅ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯤꯕꯥꯅꯟꯗꯒꯤꯗꯣ ꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ
499 pay tꯧbiro October 1 da myam thenase adu will start the new way of affiliate marketing aduga no dina e-commerce tang tam matam da tama lobi ni yengo ina kamaina affiliate marketing degi ko metai msamna international level lo 4.8 lakhs thak dingi tangam tare why don't you copy me atopa nang business to kroba thamada ko affiliate marketing gi stream of income do akoi namo lifetime gi recurring le udune ba hojik mayam na yunai amutang yulo lore ko adui thabak tuna pamra atra lifetime oina pamra sinang decide tor aduga e-commerce ki business ang to khaise so anyway ko adu targadi YouTube thing bi ama thank you everyone for watching this if you really wanted to learn from Sur from Asur Academy we will teach you the e-com entrepreneur and affiliate marketing so thank you for joining and watching this YouTube if you love it subscribe it and I'll see you in the next video take care guys bye bye